ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯦꯡꯗ꯭ꯔꯦꯝ ꯈꯨꯜ ꯑꯁꯤ ꯅꯨꯄꯤ ꯃꯔꯥꯡ ꯌꯥꯝꯅ ꯀꯥꯏꯕ ꯈꯨꯜꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯤꯕꯨ ꯌꯥꯝ ꯍꯟꯊꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯤ ꯄꯣꯛꯂꯕꯗꯤ ꯌꯥꯝ ꯊꯤꯅ ꯇꯧꯕꯤ꯫ ꯅꯨꯄꯥ ꯄꯣꯛꯂꯒꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯅꯨꯄꯥ ꯑꯁꯤ ꯌꯥꯝ ꯊꯥꯛ ꯈꯥꯏꯅ ꯊꯅꯝꯃꯤ꯫ ꯑꯗꯨꯅ ꯅꯨꯄꯤ ꯄꯣꯛꯄ ꯄꯥꯝꯅꯔꯝꯗꯦ꯫ ꯊꯥꯏꯕꯦꯝꯃ ꯏꯅꯥꯛ ꯈꯨꯜꯂꯦ ꯃꯇꯤ ꯃꯉꯛꯁꯨ ꯌꯥꯝꯅ ꯍꯥꯏꯒꯠꯆꯩ꯫ ꯃꯥꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯂꯩ ꯃꯆꯥ ꯃꯋꯥꯗꯣ꯫ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯈꯟꯕ ꯃꯤꯗꯥꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯥꯏꯕꯦꯝꯃꯅ "ꯍꯥꯏ ꯃꯧ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯃꯄꯥꯜꯗ ꯑꯝꯇ ꯊꯣꯛꯂꯛꯎꯁꯦ." ꯂꯩꯔꯥꯡ ꯏꯃꯨꯡꯗꯒꯤ "ꯇꯥꯔꯦ ꯏꯃꯥ, ꯅꯃꯧ ꯊꯣꯛꯆꯔꯛꯑꯦ." ꯁꯦ ꯁꯤꯗ ꯐꯝꯃꯨꯁꯤ꯫ ꯅꯅꯦꯗꯣ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯎꯅꯍꯧꯔꯦ꯫ ꯀꯌꯥꯗ ꯃꯔꯥꯏꯕꯛ ꯐꯔꯤꯅꯣ? ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯌꯦ ꯏꯃꯥ꯫ ꯑꯩꯈꯣꯏꯒꯤꯁꯨꯅꯦ ꯅꯨꯄꯥ ꯑꯣꯏꯍꯟꯁꯤꯀꯣ꯫ ꯅꯨꯄꯥ ꯑꯣꯏꯔꯗꯤꯅꯦ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯆꯥꯎꯅ ꯄꯥꯡꯊꯣꯛꯇꯣꯏꯅꯤ꯫ ꯏꯃꯥ, ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦꯗ꯫ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯤ ꯅꯨꯄꯥ꯫ ꯁꯤꯃꯅ ꯍꯦꯜꯂꯤ ꯁꯤꯃꯅ ꯋꯥꯠꯂꯦ ꯍꯥꯏꯕ ꯂꯩꯖꯗꯦ꯫ ꯅꯃꯧꯒꯤ ꯃꯐꯝꯗꯗꯤ ꯌꯦꯡꯉꯣꯏ, ꯑꯩꯗꯤ ꯅꯨꯄꯤ ꯄꯥꯝꯗꯦ꯫ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯈꯤꯗꯣꯏꯕ꯫ ꯅꯨꯄꯤ ꯄꯣꯛꯄ ꯀꯥꯟꯅꯗꯦ꯫ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯂꯦꯡꯗ꯭ꯔꯕ ꯂꯟꯅꯤꯗꯣ꯫ ꯁꯥꯒꯩ ꯑꯁꯤ ꯉꯥꯛꯇꯣꯏꯅꯤ, ꯑꯩꯈꯣꯏꯒꯤ ꯂꯦꯡꯗꯅ ꯂꯩꯗꯣꯏꯅꯤ꯫ ꯂꯩꯔꯥꯡ ꯃꯅꯦꯝꯒꯤ ꯋꯥꯈꯜ ꯈꯪꯕꯅꯤꯅ ꯃꯥꯟꯅꯕ ꯇꯟꯗꯨꯅ ꯏꯃꯥ, ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ ꯏꯃꯨꯡꯗ ꯂꯩꯔꯥꯡꯗꯣ꯫ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯊꯥꯏꯕꯦꯝꯃꯒꯤ ꯅꯨꯄꯥ ꯆꯥꯎꯇꯣꯟꯗꯣ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯆꯪꯉꯛꯏ꯫ "ꯍꯩꯃꯥ, ꯅꯨꯄꯤꯁꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ꯫ ꯀꯔꯤꯕꯨ ꯈꯜꯂꯤꯅꯣ?" "ꯍꯣ, ꯅꯣꯏ ꯕꯥꯖꯤꯗꯣ ꯈꯜꯂꯤꯌꯦ." ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯑꯩꯈꯣꯏ ꯕꯥꯖꯤꯗꯤ ꯀꯨꯏꯔꯦ ꯑꯇꯤꯌꯥ ꯃꯊꯛꯇ ꯌꯨꯝꯒ ꯁꯥꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯅꯤ꯫ ꯑꯩꯒꯁꯦ ꯂꯣꯏꯅ ꯀꯥꯎꯔꯝꯃꯅꯤ꯫ ꯅꯪꯕꯨꯁꯨ ꯈꯪꯕꯤꯔꯝꯃꯔꯣꯏꯅꯦ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯈꯣꯏ ꯕꯥꯖꯤꯒꯤ ꯈꯟꯕꯤꯗꯅ ꯋꯥꯕꯤꯔꯤꯕ꯫ ꯌꯥꯔꯔꯣꯏꯅꯦ, ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤꯗ꯫ ꯀꯔꯤꯅꯣ ꯅꯨꯄꯥ? ꯅꯣꯏ ꯕꯥꯖꯤꯒꯤ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯋꯥꯕꯤꯗꯣꯔꯤꯒꯦ? ꯁ꯭ꯋꯥꯏꯗꯅꯦ ꯌꯥꯝ ꯐꯔꯛ ꯇꯥꯔꯛꯀꯅꯨ꯫ ꯅꯁꯛꯇꯨꯅ ꯃꯔꯣꯜ ꯑꯃ ꯏꯔꯣꯏ ꯃꯄꯤꯗꯣ ꯍꯦꯛ ꯃꯥꯟꯈꯩ ꯌꯦꯡꯅꯤꯡꯗꯕꯅ ꯅꯥꯔꯦ꯫ ꯃꯕꯨꯛꯁꯦ ꯍꯦꯛ ꯄꯝꯃꯒ ꯐꯝꯗꯔꯛꯄ ꯃꯥꯅ "ꯀꯔꯤ? ꯑꯩꯕꯨ ꯄꯨꯛ ꯄꯝꯃꯒ ꯐꯝꯗꯔꯛꯑꯦ ꯀꯥꯏꯅ? ꯁꯤꯗꯤ ꯏꯕꯦꯝꯃ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯄꯨꯛꯁꯦ ꯀꯪꯊꯣꯔꯛꯂꯤꯕ꯫ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯩꯒꯤ ꯐꯖꯕ ꯁꯛꯇꯣ ꯎꯕꯗ ꯅꯥꯃꯩ ꯄꯥꯏꯔꯒ ꯇꯥꯟꯅꯔꯛꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯍꯥꯌꯣ, ꯇꯥꯅꯤꯡꯗꯦꯍꯦ꯫ ꯏꯔꯣꯏ ꯃꯄꯤ ꯃꯥꯟꯕꯁꯤꯗꯤ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯂꯩꯌꯦ꯫ ꯌꯣꯡ ꯍꯅꯨꯕꯤ ꯍꯦꯛ ꯃꯥꯟꯈꯩ ꯁꯛꯇꯥꯁꯤꯒ꯫ ꯀꯩꯅꯣ ꯋꯥ ꯑꯔꯨꯕ ꯑꯃ ꯂꯩ ꯍꯥꯏꯅꯦ? ꯋꯥꯈꯜꯒꯁꯦ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯌꯣꯡ ꯍꯅꯨꯕꯤ ꯃꯥꯟꯕꯤꯁꯤ ꯎꯔꯨꯕꯗꯒꯤ ꯍꯥꯏꯅꯤꯡꯗꯦ ꯑꯩ꯫ ꯌꯥꯔꯦ ꯇꯣꯛꯑꯣ꯫ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ꯫ ꯍꯟꯗꯛ ꯐꯪꯗꯣꯏ ꯏꯁꯨꯁꯤ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯐꯩ꯫ ꯅꯨꯄꯤ ꯑꯣꯏꯔꯗꯤꯅꯦ ꯑꯩꯗꯤ ꯍꯥꯠꯇꯣꯛꯀꯗꯕꯅꯤ꯫ ꯕꯤꯁꯅꯨ, ꯂꯣꯏꯔꯦ꯫ ꯍꯩꯗꯤꯅꯦꯍꯦ ꯅꯪꯕꯣ꯫ ꯇꯥꯏꯕꯪ ꯐꯥꯎꯕ ꯈꯣꯡꯗꯥꯔꯛꯇ꯭ꯔꯤꯕ ꯑꯉꯥꯡꯁꯤꯗ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯅꯦ꯫ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ, ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦꯀꯣ꯫ ꯑꯄꯤꯛꯄ ꯋꯥꯈꯜꯗꯣ ꯈꯟꯒꯅꯨ꯫ ꯀꯔꯤꯒꯤ ꯅꯨꯄꯤ? ꯑꯩ ꯅꯨꯄꯤ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯅꯨꯄꯤ ꯍꯦꯛ ꯑꯣꯏꯔꯕ ꯑꯩꯅ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯌꯦꯡꯉꯨ꯫ ꯑꯩꯁꯦ ꯊꯥꯏꯕꯦꯝꯃꯅꯦ, ꯊꯥꯏꯕꯦꯝꯃ꯫ ꯆꯥꯎꯇꯣꯟ ꯐꯝꯃꯝꯕꯗꯒꯤ ꯁꯠ ꯂꯥꯎꯅ ꯂꯩꯊꯩ꯫ ꯐꯝꯐꯝꯗꯨꯗꯒꯤ ꯃꯥꯏ ꯅꯨꯄꯤꯒꯤ ꯈꯣꯜꯂꯥꯎꯗꯨꯗ "ꯑꯣꯏꯃꯥ, ꯀꯤꯍꯦ! ꯅꯥꯀꯣꯡꯒ ꯄꯪꯉꯦ ꯍꯥꯏꯕ ꯍꯤꯡꯆꯥꯕꯤꯁꯤꯗꯤ." "ꯍꯩꯅꯗꯦꯍꯦ, ꯑꯣꯏ ꯌꯥꯝ ꯆꯥꯏ꯫ ꯆꯠꯂꯣ ꯆꯪꯈ꯭ꯔꯣ, ꯌꯥꯝ ꯌꯦꯡꯅꯤꯡꯗꯤꯌꯦ꯫ ꯋꯥꯈꯜ ꯑꯝꯇ ꯈꯟꯈꯤꯒꯦ." "ꯌꯣꯡ ꯍꯅꯨꯕꯤ ꯃꯥꯟꯕꯤꯌꯥ, ꯑꯩꯗꯅꯦ ꯆꯪꯖꯍꯧꯔꯒꯦ꯫ ꯅꯪꯒꯤ ꯅꯅꯥꯛꯇꯒ ꯂꯩꯖꯅꯤꯡꯗꯦ꯫ ꯅꯪꯒꯤ ꯅꯅꯥꯛꯇꯒ ꯁꯨꯝ ꯀꯨꯏꯅ ꯂꯩꯔꯗꯤ ꯑꯩꯅꯦ ꯑꯩꯈꯣꯏ ꯕꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯗꯣꯏ ꯃꯥꯜꯂꯦ꯫ ꯌꯥꯝ ꯀꯤ ꯍꯥꯏꯕ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯩꯔꯥꯡ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ ꯍꯥꯏꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯇꯝꯃꯛꯏ꯫ ꯂꯩꯔꯥꯡꯗꯤ ꯃꯁꯥ ꯁꯣꯟꯕꯅ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯒ꯭ꯌꯥꯟ ꯃꯥꯡꯉꯝꯃꯤ꯫ ꯊꯥꯏꯕꯦꯝꯃ ꯏꯀꯥꯏꯕꯒ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯥꯅ ꯁꯥꯎꯔꯤꯁꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯑꯩꯒꯤꯗꯤ ꯏꯁꯨ ꯅꯨꯄꯥꯅꯤ, ꯑꯗꯨꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯆꯥꯎꯅ ꯇꯧꯅꯤ ꯍꯥꯏꯗꯣꯛꯎꯔꯒ ꯅꯨꯄꯤ ꯄꯣꯛꯂꯛꯄꯒꯤꯅꯤ꯫ ꯊꯥꯏꯕꯦꯝꯃꯅ "ꯂꯣꯏꯔꯦꯗꯅ ꯑꯩꯅ ꯈꯜꯂꯨꯔꯤꯁꯤꯒ ꯃꯤꯃꯥꯡꯗ ꯆꯣꯞꯄ ꯇꯥꯔꯦꯗꯅ꯫ ꯏꯁꯨ ꯅꯨꯄꯥ ꯐꯪꯉꯗꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯇꯧꯒꯦꯅ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯏꯁꯨ ꯅꯨꯄꯤ ꯑꯣꯏꯅ ꯐꯪꯕ꯫ ꯑꯩ ꯅꯨꯄꯤ ꯄꯥꯝꯗꯦ." ꯊꯥꯏꯕꯦꯝꯃ ꯍꯦꯛꯇ ꯁꯥꯎꯅ ꯀꯧꯔꯛꯏ ꯃꯆꯥꯅꯨꯄꯥ ꯀꯨꯃꯥꯔꯗ꯫ ꯑꯗꯨꯒ ꯃꯁꯨꯗꯨ ꯄꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯂꯩꯔꯥꯡꯗꯤ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯤ꯫ "ꯏꯕꯨꯡꯉꯣ, ꯑꯣ ꯀꯨꯃꯥꯔ, ꯑꯩꯗꯤ ꯂꯣꯏꯔꯦ ꯍꯥꯏꯔꯤꯁꯤꯅꯤ." ꯀꯨꯃꯥꯔꯅ "ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯅꯁꯨꯗꯣ ꯅꯨꯄꯤꯔ ꯅꯨꯄꯥꯔ? ꯑꯝꯇ ꯌꯦꯡꯒꯦꯅꯤ ꯏꯆꯥꯗꯣ."
ꯀꯔꯤꯒꯤ ꯌꯦꯡꯕ ꯍꯥ ꯀꯔꯤꯒꯤ ꯌꯦꯡꯕꯅꯣ ꯍꯣ ꯅꯨꯄꯤꯅꯦ ꯅꯨꯄꯤ ꯍꯣ ꯊꯥꯏꯕꯦꯝꯃ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯍꯥꯟꯕ ꯏꯁꯨ ꯐꯪꯉꯦꯅ ꯍꯔꯥꯎꯖꯒꯗꯕꯁꯦ ꯍꯦꯛ ꯏꯀꯥꯏꯕ ꯅꯪꯗꯣꯔꯦꯗꯅ ꯊꯥꯏꯕꯦꯝꯃꯒꯤ ꯅꯨꯄꯥ ꯆꯥꯎꯇꯣꯟꯅ ꯏꯁꯨ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯈꯨꯈꯨ ꯀꯥꯝꯃꯒ ꯊꯣꯛꯂꯛꯏꯅꯦ ꯀꯔꯥꯏ ꯏꯁꯨꯗꯣ ꯑꯝꯇ ꯌꯦꯡꯒꯦꯁꯦ ꯑꯩꯅꯦ ꯏꯀꯥꯏꯕ ꯃꯛꯁꯤꯗ ꯆꯣꯞꯄ ꯅꯪꯗ꯭ꯔꯤꯀꯥꯟꯗ ꯑꯉꯥꯡ ꯑꯁꯦ ꯑꯩ ꯍꯥꯠꯇꯣꯛꯇꯕ ꯌꯥꯗꯦ ꯀꯨꯃꯥꯔꯅ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯑꯩꯒꯤ ꯑꯍꯥꯟꯕ ꯐꯪꯖꯕ ꯏꯆꯥꯁꯤꯕꯨ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯑꯩꯒꯤ ꯏꯅꯦ ꯏꯃꯥ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯅꯨꯄꯤ ꯄꯥꯝꯗꯦ ꯑꯉꯥꯡ ꯑꯁꯦ ꯅꯣꯏꯅ ꯌꯣꯛꯀꯦ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛꯃꯛ ꯊꯋꯥꯏ ꯑꯁꯦ ꯊꯥꯒꯅꯤ ꯑꯩ ꯃꯥ ꯀꯩꯅꯣ ꯅꯪ ꯍꯥꯏꯁꯤꯕꯣ ꯏꯃꯥꯁꯤ ꯅꯨꯄꯤꯅꯤꯀꯣ ꯑꯩ ꯑꯉꯥꯡꯁꯦ ꯇꯨꯔꯦꯜꯗ ꯂꯪꯊꯔꯒ ꯍꯥꯠꯇꯣꯛꯀꯅꯤ ꯑꯩ ꯏꯁꯨ ꯅꯨꯄꯥ ꯄꯥꯝꯃꯦ ꯑꯩꯅ ꯂꯩꯔꯪꯁꯦ ꯇꯥꯟꯊꯣꯛꯁꯦ ꯍꯥꯏꯕ ꯅꯠꯇꯦꯗꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯗꯣꯏ ꯁꯔꯨꯛ ꯑꯉꯥꯡ ꯑꯁꯦ ꯁꯤꯅ ꯄꯣꯛꯂꯦ ꯍꯥꯏꯕꯅ ꯐꯩ ꯅꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯩꯅ ꯏꯀꯥꯏꯕ ꯅꯪꯕꯗꯨꯔꯣ ꯍꯥ ꯑꯩꯅ ꯃꯤꯌꯥꯝꯗ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥꯅꯤ ꯐꯪꯗꯣꯏꯁꯦ ꯍꯥꯏꯒ꯭ꯔꯒ ꯏꯃꯥ ꯃꯤꯔꯣꯟ ꯇꯥꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯅꯨꯄꯤꯁꯨ ꯃꯤꯅꯤ ꯏꯃꯥꯁꯨ ꯅꯨꯄꯤꯅꯤ ꯈꯔ ꯈꯟꯊꯕꯤꯌꯨ ꯅꯃꯧ ꯑꯁꯤꯅ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯀꯞꯄꯗꯨꯔꯣ ꯏꯃꯥꯅ ꯌꯦꯡꯕ ꯄꯥꯝꯕꯤꯔꯤꯁꯦ ꯑꯩ ꯅꯨꯄꯤꯅꯦ ꯀꯩꯗꯧꯔꯒꯦ ꯍꯣꯏꯅꯦ ꯑꯀꯣꯟꯕꯗ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯏꯁꯨ ꯅꯨꯄꯤ ꯐꯪꯕꯗꯤ ꯑꯩ ꯄꯥꯝꯗꯤꯌꯦ ꯅꯣꯏꯅ ꯑꯉꯥꯡ ꯑꯁꯤ ꯍꯥꯠꯄ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯨ ꯑꯩ ꯍꯥꯠꯂꯨꯒꯦ ꯅꯨꯄꯤ ꯌꯥꯎꯗꯅ ꯇꯥꯏꯕꯪꯄꯥꯜ ꯁꯦꯝꯕ ꯌꯥꯒꯗ꯭ꯔꯥ ꯅꯨꯄꯥ ꯅꯨꯄꯤ ꯆꯞ ꯃꯥꯟꯅꯩ ꯏꯃꯥ ꯃꯥꯟꯅꯗꯦ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯅꯨꯄꯥ ꯅꯨꯄꯤ ꯃꯥꯟꯅꯗꯦ ꯌꯥꯝꯅ ꯈꯦꯠꯅꯩ ꯅꯨꯄꯤꯗꯤ ꯑꯃꯨꯛ ꯁꯣꯏꯕꯗ ꯃꯤꯌꯥꯝꯅ ꯉꯥꯡꯅꯕ ꯅꯨꯄꯥꯗꯤ ꯀꯔꯤ ꯉꯥꯡꯅꯩ ꯑꯩ ꯅꯨꯄꯤꯅꯦ ꯍꯥꯏꯕ ꯏꯁꯥꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯄꯤ ꯐꯪꯕꯗꯤ ꯄꯥꯝꯗꯦ ꯑꯩꯁꯦ ꯃꯤꯃꯥꯡꯗ ꯆꯣꯞꯄ ꯌꯥꯕ꯭ꯔꯥ ꯍꯥ 이수 누빠 비드리가이네 이수 누삐 하나 삐라바 아이데 하도까니 영모 이마기 당모이시 가리노 나자 ꯈꯪꯗ꯭ꯔꯤꯕ ꯑꯁꯨꯝꯅ ꯃꯔꯩ ꯀꯌꯥ ꯇꯧꯅꯔꯤ ꯃꯃꯥꯒꯤ ꯆꯀ꯭ꯔꯤꯗꯒꯤ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯑꯉꯥꯡ ꯑꯁꯦ ꯍꯥꯠꯇꯣꯛꯄꯗ ꯌꯥꯅꯔꯤ ꯀꯨꯃꯥꯔ ꯋꯥꯈꯜꯗ ꯑꯉꯥꯡ ꯑꯁꯦ 이마ꯒꯤ ꯃꯈꯨꯗ ꯇꯥꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯅꯤ ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯎꯃꯪꯗ ꯂꯪꯊꯣꯛꯑꯒꯦ ꯃꯆꯥ ꯂꯩꯇꯕ ꯀꯅꯥꯅ ꯈꯨꯟꯖꯕ ꯅꯠꯇ꯭ꯔꯒ ꯁꯥꯁꯅ ꯆꯥꯈꯤꯕꯅ ꯐꯩ 이망ꯃꯛꯇꯗ ꯑꯁꯨꯛ ꯅꯧꯖꯔꯤꯕ ꯏꯆꯥꯗꯤ ꯑꯩ ꯍꯥꯠꯄ ꯉꯝꯃꯣꯏ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯑꯃꯨꯛ ꯂꯩꯔꯤꯗꯣ ꯑꯩ ꯑꯉꯥꯡ ꯑꯁꯤ ꯄꯨꯔꯦꯀꯣ 이마 ꯑꯉꯥꯡ ꯑꯗꯨ ꯑꯩ ꯑꯣꯏꯅ ꯄꯨꯔꯒꯦ 이마ꯅ ꯂꯩꯔꯥꯡꯕꯨ ꯈꯔ ꯁꯦꯟꯅꯕꯤꯔꯝꯃꯨ ꯑꯁꯨꯝꯅ ꯀꯨꯃꯥꯔ ꯎꯃꯪ ꯑꯗꯨꯗ ꯃꯆꯥꯕꯨ ꯄꯝꯗꯨꯅ ꯂꯥꯛꯏ ꯎꯃꯪ ꯑꯁꯤ ꯌꯦꯡꯗ꯭ꯔꯦꯝ ꯑꯃꯗꯤ ꯁꯪꯗ꯭ꯔꯦꯝ ꯈꯨꯜ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯂꯩꯕꯅꯤ ꯀꯨꯃꯥꯔ ꯎꯃꯪ ꯑꯗꯨ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯊꯥꯗ ꯄꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯄꯝꯗꯨꯅ ꯂꯩꯃꯥꯏꯗ ꯒꯤꯠ ꯐꯝꯊꯩ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯪꯖꯕ ꯏꯆꯥꯁꯦ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯉꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯣꯡꯗꯥꯔꯛꯇ ꯉꯥꯏꯔꯤꯕ ꯏꯃꯣ ꯅꯪꯕꯨ ꯑꯩꯅ ꯀꯔꯝꯅ ꯑꯁꯣꯡꯕ ꯎꯃꯪ ꯑꯁꯤꯗ ꯊꯅꯝꯗꯣꯏꯅꯣ ꯀꯨꯃꯥꯔꯅ ꯃꯆꯥꯕꯨ ꯄꯥꯝꯗꯨꯅ ꯀꯞꯂꯤꯕꯗꯨ ꯎꯔꯤ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯈꯪꯕ ꯌꯣꯡ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯍꯥꯏꯁ ꯑꯁꯨꯛ ꯁꯣꯡꯈ꯭ꯔꯕ ꯎꯃꯪ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯕꯨ ꯄꯝꯗꯨꯅ ꯀꯔꯤꯒꯤ ꯀꯞꯂꯤꯕ ꯑꯩ ꯌꯦꯡꯂꯒꯦ ꯏꯄꯥꯒꯤ ꯏꯃꯣ ꯅꯕꯣꯛ ꯐꯠꯇꯕꯒꯤ ꯁꯔꯩꯗ ꯏꯆꯥꯕꯨ ꯌꯣꯛꯄ ꯉꯝꯃꯔꯣꯏꯅꯦ ꯏꯄꯥꯕꯨ ꯀꯔꯤ ꯑꯣꯏꯔꯣ ꯍꯥꯏꯕꯅꯣ 이자부 눅시다바 ꯅꯠꯇꯦꯀꯣ ꯂꯥꯏꯕꯛꯅ ꯐꯔꯗꯤ ꯏꯄꯥ ꯏꯆꯥ ꯊꯦꯡꯅꯁꯤꯀꯣ ꯑꯁꯨꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯁꯣꯡꯕ ꯎꯃꯪꯗ ꯂꯪꯊꯣꯛꯄ ꯂꯥꯏ ꯑꯣꯏꯔꯦ ꯃꯄꯥꯁꯤꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗꯦꯅꯦ ꯑꯉꯛꯄꯅꯤ ꯃꯄꯥꯁꯤꯁꯨ ꯃꯆꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯉꯝꯗꯦꯅꯦ ꯀꯨꯃꯥꯔ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛꯇ ꯆꯨꯞꯄꯤꯗꯨꯅ ꯂꯩꯍꯧꯔꯣꯀꯣ ꯏꯕꯦꯝꯃ ꯅꯃꯥꯗꯣ ꯋꯥꯈꯜ ꯂꯥꯛꯑꯃꯅꯤ ꯅꯃꯥꯗꯤ ꯅꯪ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯇ ꯉꯥꯎꯔꯕꯅꯤ 이자기 꼴로이 밀렌디 저도 하이나 미가오람게꼬 이파기 저도 나빠보 와롱누꼬 나빠절레 안강 아시기 머밍세 저노 하이바 삿크레 쿠마르 안강 아두 아송모 우망다 랑톡람라가 안강 아두 kaptuna lehawri kumarna chakhraba matungda yong adu sangsinduna kapliba angang adu lokhatuna pambi yong aduna jano se kaplanu ngasidagidi yong aise taibang minanggi nama oiduna icha sakni yogeko kaya danuk siribano yong adugi macha sangsilaktuna yonggi marolda hairi ma kainu nangna kolido taibang miyoibani ngasidagidi nanggi nanaw nupi oidoiba nungsidrase luna tawbiyu ko yongnaw machado peri peri tawraga phatlawno onthoktuna talni kaishu ai tomtada imayonggi macha oini ngamoy aidi taibang misi inaw piyoiba 이마용 낭양 파떼 아이 누스비데 아시 하이도나 갑토크레 용나우도 아이마 아드마이 하이누시 앙앙아세 마라이박 티라바니
ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯨꯅ ꯇꯧꯕꯤꯁꯤ ꯃꯤ ꯅꯨꯡꯁꯤ ꯄꯣꯛꯑꯗꯤ ꯂꯣꯏꯅ ꯅꯨꯡꯁꯤꯕꯅꯤ ꯈꯨꯗꯤꯡꯃꯛ ꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯑꯗꯨꯝ ꯆꯦꯟꯒꯗꯕꯅꯤ ꯀꯞꯀꯅꯨꯁꯤ ꯅꯅꯥꯎ ꯅꯨꯄꯤꯁꯤ ꯀꯞꯄꯤ ꯃꯕꯨꯛ ꯂꯥꯝꯗꯅ ꯑꯩ ꯀꯞꯄꯔꯣꯏ ꯃꯃꯥ ꯁꯨꯝ ꯅꯨꯡꯁꯤꯔꯛꯑꯦ ꯇꯥꯏꯕꯪ ꯃꯤꯁꯤ ꯀꯞꯄꯤꯅꯤ ꯀꯥꯏꯅ ꯃꯄꯤꯒ ꯇꯥꯏ ꯃꯃꯥ ꯏꯅꯥꯎꯁꯦ ꯃꯕꯨꯛ ꯂꯥꯝꯕ ꯃꯥꯜꯂꯦ ꯌꯨꯝꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯃꯃꯥ ꯏꯅꯥꯎꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯌꯣꯡ ꯃꯃꯥꯗꯨꯅ ꯊꯦꯝꯕꯤ ꯌꯣꯡ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯍꯥꯟꯅ ꯂꯩꯃꯤꯟꯅꯔꯛꯏ ꯌꯣꯡꯁꯤꯒꯤ ꯃꯄꯨꯗꯨ ꯁꯤꯈꯤꯕꯗꯒꯤ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯐꯖꯅ ꯈꯪꯏ ꯃꯤ ꯀꯃꯥꯏꯅ ꯂꯣꯏꯅꯅꯤ ꯈꯪꯏ ꯁꯣꯝꯗꯅ ꯂꯩꯔꯥꯡ ꯀꯟꯅ ꯇꯦꯡꯊꯥꯔꯤ ꯌꯥꯔꯣꯏꯌꯦ ꯑꯩꯒꯤ ꯏꯆꯥꯁꯤꯕ ꯌꯥꯔꯣꯏꯌꯦ ꯑꯩꯅ ꯉꯁꯥꯏ ꯇꯥꯈꯤꯕꯗꯤ ꯏꯆꯥꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯣꯏꯅ ꯇꯥꯈꯤ ꯑꯗꯨꯒ ꯑꯩꯅ ꯋꯥꯈꯜ ꯂꯥꯛꯄꯗꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯄꯣꯛꯂꯦ ꯍꯥꯏꯕꯁꯤꯕꯨ ꯀꯔꯝꯅ ꯊꯥꯖꯗꯣꯏꯅꯣ ꯃꯅꯦꯝꯗꯨ ꯀꯞꯁꯤꯟꯅꯗꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯑꯩꯈꯣꯏꯕꯨ ꯊꯥꯖꯗꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯏꯁꯨꯗꯨ ꯎꯔꯅꯤꯅ ꯍꯔꯥꯎꯔꯤꯅꯦ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯝꯕꯤꯔꯝꯃꯦ ꯌꯥꯔꯤꯁꯦ ꯏ ꯅꯧꯔꯤ ꯀꯞꯅꯅꯨ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯇꯝꯂꯝꯕꯅꯤ ꯈꯟꯗꯣꯛꯂꯨ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯣ ꯏꯕꯣꯛꯀꯤ ꯏꯁꯨ ꯅꯪꯗꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯣꯏꯔꯦ ꯏꯃꯥ ꯑꯉꯥꯡꯗꯣ ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯏꯃꯥ ꯏꯁꯨꯗꯣ ꯅꯨꯄꯤꯅꯤ ꯑꯩꯅ ꯏꯁꯨꯗꯣ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯆꯥꯎꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯁꯦ ꯄꯣꯊꯥꯔꯣ ꯀꯞꯇꯨꯅ ꯂꯩꯔꯅꯨ ꯇꯨꯡꯗ ꯃꯌꯥꯝ ꯂꯩꯔꯤꯁꯤ ꯏꯃꯥ ꯊꯣꯛꯑꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯊꯥꯏꯕꯦꯝꯃ ꯆꯥꯎꯇꯣꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ ꯅꯨꯄꯤ ꯅꯪꯁꯦ ꯀꯤꯗꯨꯝ ꯀꯤꯅꯦ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯃꯤꯕꯣ ꯅꯃꯧ ꯑꯁꯤꯅ ꯀꯞꯄꯤꯁꯦ ꯅꯪ ꯄꯥꯄꯨꯅꯤꯀꯣ ꯅꯨꯄꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩꯁꯤ ꯊꯥꯏꯕꯦꯝꯃꯅꯤ ꯑꯩ ꯉꯁꯤꯅꯦ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯀꯨꯃꯥꯔ ꯂꯩꯔꯥꯡꯒꯤ ꯃꯅꯥꯛꯇ ꯊꯤꯡꯕ ꯉꯝꯗ꯭ꯔꯕ ꯄꯤꯔꯥꯡꯗꯨ ꯆꯤꯟꯊꯔꯛꯇꯨꯅ ꯃꯪꯗꯨꯅ ꯂꯦꯞꯄꯤ ꯃꯣꯏꯇꯥꯗ ꯑꯩꯗꯤ ꯌꯥꯝ ꯆꯤꯡꯅꯩ ꯏꯃꯥꯗꯤ ꯃꯁꯨ ꯅꯨꯄꯥ ꯌꯥꯝꯅ ꯄꯥꯝꯕꯅꯤ ꯅꯨꯄꯤ ꯑꯣꯏꯕꯗꯨꯗ ꯀꯔꯤ ꯀꯔꯤ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯝꯇ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯣ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯁꯨꯛ ꯆꯤꯡꯅꯔꯤꯁꯦ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯀꯨꯃꯥꯔꯅ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯣꯛ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯀꯔꯝꯕ ꯃꯃꯥ ꯑꯣꯏꯕꯤꯅ ꯑꯍꯥꯟꯕ ꯐꯪꯖꯕ ꯏꯆꯥꯕꯨ ꯁꯤꯡꯅ ꯐꯪꯉꯦ ꯍꯥꯏꯕꯗ ꯀꯔꯝꯅ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯣꯏꯅꯣ ꯑꯩ ꯌꯥꯝ ꯋꯥꯏꯑꯦ ꯏꯆꯥꯒꯤ ꯁꯛꯇꯝꯕꯨ ꯌꯦꯡꯉꯨꯖꯍꯧꯗꯦꯅ ꯅꯪ ꯅꯨꯡꯉꯥꯏꯔꯔꯣꯏꯅ ꯑꯉꯥꯡ ꯑꯗꯣ ꯅꯪꯒꯤ ꯅꯐꯝꯗ ꯎꯍꯟꯈꯤꯗ꯭ꯔꯦ ꯑꯩꯕꯨ ꯁꯥꯎꯅꯨꯀꯣ ꯂꯩꯔꯥꯡ ꯄꯦꯅ ꯀꯞꯄꯤ ꯀꯨꯃꯥꯔꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯂꯩꯔꯥꯡ ꯃꯆꯥꯅꯨꯄꯥ ꯃꯄꯥꯔꯤ ꯑꯃ ꯐꯪꯈ꯭ꯔꯦ ꯍꯟꯗꯛꯇꯤ ꯅꯨꯄꯥ ꯑꯣꯏꯕꯗꯨꯗ ꯊꯥꯏꯕꯦꯝꯃꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ ꯃꯁꯨ ꯅꯨꯄꯥꯗꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ ꯁꯅꯥꯅꯤ ꯍꯥꯏꯗꯨꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ ꯆꯅꯨ ꯂꯩꯁꯥ ꯐꯥꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯌꯣꯡ ꯃꯃꯥꯅ ꯌꯣꯡꯒꯤ ꯃꯔꯣꯟꯗ ꯍꯥꯏ ꯆꯅꯨ ꯏꯃꯥꯒꯤ ꯆꯅꯨ ꯏꯃꯥꯅ ꯂꯐꯣꯏ ꯄꯨꯔꯛꯑꯦ ꯑꯣ ꯌꯣꯡꯅꯥꯎ ꯅꯅꯥꯎꯒ ꯂꯥꯛꯑꯣ ꯆꯥꯔꯁꯤ ꯆꯅꯨ ꯌꯣꯡꯗꯧꯅ ꯐꯟ ꯐꯟ ꯆꯣꯡꯉꯤ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯐꯖꯅ ꯈꯪꯗꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯎꯃꯪꯗ ꯂꯩꯔꯛꯂꯕꯅꯤꯅ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯎꯆꯦꯛꯒꯤ ꯃꯔꯣꯟ ꯈꯪꯉꯝꯃꯤ ꯑꯗꯨꯕꯨ ꯌꯣꯡ ꯃꯃꯥꯅ ꯇꯝꯕꯤꯕꯗꯒꯤ ꯇꯥꯏꯕꯪ ꯃꯤꯔꯣꯜꯗꯤ ꯈꯪꯉꯤ ꯆꯅꯨ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯂꯥꯛꯏ ꯌꯣꯡꯒꯤ ꯃꯔꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯂꯐꯣꯏꯔꯣ ꯑꯁ ꯆꯥꯎꯍꯦ ꯍꯥꯎꯔꯅꯤ ꯌꯣꯡꯅꯥꯎ ꯂꯥꯛꯑꯣ ꯂꯐꯣꯏ ꯆꯥꯔꯁꯦ ꯌꯣꯡ ꯃꯃꯥꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜꯗ ꯍꯥꯏꯔꯛꯂꯝꯃꯤ ꯆꯅꯨꯅ ꯑꯥꯎ ꯆꯅꯨ ꯏꯃꯥꯅ ꯇꯥꯏꯕꯪ ꯂꯣꯟ ꯈꯔ ꯇꯝꯕꯤꯔꯤꯁꯤ ꯅꯪꯕꯨ ꯂꯧꯅꯦ ꯑꯍꯣꯏ ꯑꯗꯣ ꯏꯃꯥ ꯑꯩꯁꯦ ꯏꯃꯥ ꯍꯣꯏꯒ ꯃꯥꯟꯅꯗ꯭ꯔꯤ ꯀꯩꯒꯤꯅꯣꯕ ꯏꯆꯥꯗꯤ ꯑꯩꯈꯣꯏꯒꯨꯝꯕ ꯌꯣꯡꯁꯨ ꯅꯠꯇꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯑꯗꯨꯅ ꯃꯥꯟꯅꯗ꯭ꯔꯤꯕꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯀꯩꯅꯣ ꯏꯃꯥ ꯑꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦ ꯑꯩꯗꯤ ꯌꯣꯡꯅꯤ ꯌꯣꯡ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯎꯗ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯀꯥꯈꯠꯈ꯭ꯔꯦ ꯌꯣꯡ ꯃꯃꯥꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯊꯣꯏꯍꯦꯟꯒ ꯈꯝꯕꯒꯗꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ ꯃꯈꯣꯏꯗꯤ ꯁꯪꯗ꯭ꯔꯦꯝ ꯈꯨꯜꯗꯩꯅꯤ ꯌꯦꯡꯗ꯭ꯔꯦꯝ ꯈꯨꯜꯗ ꯊꯕꯛ ꯑꯃꯒꯤ ꯆꯠꯂꯨꯕꯅꯤ ꯂꯝꯕꯤ ꯑꯁꯥꯡꯕꯗ ꯆꯠꯄ ꯋꯥꯏ ꯍꯥꯏꯗꯨꯅ ꯑꯁꯝꯕ ꯂꯝꯕꯤ ꯎꯃꯪ ꯐꯥꯎꯗꯨꯅ ꯍꯜꯂꯛꯄꯅꯤ ꯊꯣꯏꯍꯦꯟ ꯁꯅꯥꯊꯣꯏ ꯑꯃꯗꯤ ꯅꯤꯡꯊꯦꯝꯕꯒꯤ ꯃꯇꯣꯝꯇ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥꯅꯤ ꯊꯣꯏꯍꯦꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯏꯅꯥꯛ ꯈꯨꯜꯂꯤ ꯊꯥꯏꯕꯦꯝꯃꯒ ꯊꯣꯏꯍꯦꯟꯒꯤ ꯃꯕꯣꯛ ꯂꯇꯥ ꯁꯅꯥꯒ ꯌꯥꯝ ꯅꯛꯁꯤꯟꯅꯩ ꯑꯗꯨꯕꯨ ꯋꯥꯈꯜꯂꯣꯟꯗꯤ ꯃꯥꯟꯅꯔꯝꯗꯦ ꯊꯣꯏꯍꯦꯟ ꯋꯥ ꯀꯌꯥ ꯉꯥꯡꯗꯦ ꯈꯝꯕꯅ ꯏꯗꯥꯎ ꯋꯥꯗꯨ ꯈꯔ ꯉꯥꯡ ꯑꯩ ꯏꯇꯣꯝꯇ ꯉꯥꯡꯕꯁꯤ ꯋꯥꯏ ꯋꯥ ꯉꯥꯡꯕꯗꯅ
ꯇꯨꯃꯤꯠꯀ ꯂꯣꯏ ꯆꯪꯉꯤ ꯌꯥꯅꯨꯡꯁꯤꯗ ꯑꯗꯨꯝ ꯂꯦꯝꯗꯤ ꯂꯦꯝꯗꯅ ꯂꯦꯝꯐꯨꯗꯧꯅ ꯑꯗꯨꯝ ꯆꯠꯂꯩ ꯍꯥꯏꯕꯅꯤꯗ ꯊꯣꯏꯍꯦꯟꯅ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯇꯨꯃꯤꯠ ꯆꯪꯉꯗꯤ ꯋꯥꯗꯣ ꯉꯥꯡꯗꯕꯤ ꯇꯨꯃꯤꯟꯅ ꯆꯠꯂꯨ ꯆꯕꯦꯡ ꯉꯥꯡꯉꯤ ꯑꯁꯨꯝꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯗ ꯆꯅꯨ ꯎꯊꯛꯇꯨꯗ ꯎꯏꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯕꯅꯤ ꯁꯣꯏꯕꯗꯒꯤ ꯎꯊꯛꯇꯒꯤ ꯕꯨꯞ ꯂꯥꯎꯅ ꯇꯥꯔꯛꯏ ꯊꯣꯏꯍꯦꯟꯕꯒ ꯈꯝꯕꯒꯒꯤ ꯃꯃꯥꯡꯗ ꯆꯅꯨ ꯈꯪꯕ꯭ꯔꯦ ꯈꯪꯅ ꯑꯣꯏ ꯃꯁꯤꯔꯦ ꯂꯣꯏ ꯀꯣꯞꯄꯦ ꯉꯥꯏꯍꯥꯛꯇꯪ ꯎꯏꯖꯕꯁꯤꯗ ꯎꯍꯨꯅꯦꯅ ꯃꯕꯨꯛ ꯐꯠꯇꯦ ꯑꯃꯨꯛ ꯏꯟꯗꯔꯤ ꯑꯩꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯈꯠꯂꯛꯄꯗ ꯎꯔꯦ ꯊꯣꯏꯍꯦꯟꯒ ꯈꯝꯕꯒꯗꯣ ꯈꯝꯕꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯈ ꯌꯦꯡꯉꯝꯕꯗꯣ ꯆꯅꯨ ꯍꯦꯛꯇ ꯂꯥꯎꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯚꯨꯠ ꯂꯩꯔꯦ ꯑꯣꯏꯃ ꯀꯩꯅꯣ ꯁꯤꯕꯣ ꯑꯣ ꯌꯣꯡꯅꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯣꯡꯒꯤ ꯃꯔꯣꯜꯗ ꯂꯥꯎꯔꯒ ꯆꯦꯟꯈ꯭ꯔꯦ ꯈꯝꯕ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯆꯅꯨꯅ ꯆꯦꯟꯈꯤꯕꯔꯣꯝꯗ ꯊꯣꯏꯍꯦꯟꯅ ꯀꯔꯤꯅꯣ ꯃꯃꯤꯠ ꯑꯔꯥꯎꯕ ꯑꯅꯤ ꯑꯗꯨꯒ ꯑꯁ ꯅꯌꯥꯗꯝꯇ ꯎꯝꯖꯤꯜꯂꯨꯁꯤ ꯅꯇꯤꯟꯒ ꯂꯣꯏ ꯇꯥꯔꯤ ꯍꯩꯅꯗꯦꯍꯦ ꯈꯝꯕ ꯇꯥꯔꯛꯂꯤꯕ ꯃꯇꯤꯟꯗꯣ ꯁꯠ ꯇꯩꯊꯣꯛꯇꯨꯅ ꯌꯥꯝ ꯉꯛꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯃꯤꯗꯤ ꯃꯤ ꯌꯣꯡꯒꯤ ꯃꯤ ꯐꯠ ꯆꯣꯡ ꯑꯗꯨꯒ ꯆꯦꯟꯈ꯭ꯔꯦ ꯎꯊꯛꯁꯤꯗꯒꯤ ꯇꯥꯔꯛꯏꯕ ꯑꯗꯨꯁꯨ ꯅꯨꯄꯤ ꯅꯥꯗ ꯆꯠꯂꯣ ꯀꯩꯅꯣ ꯑꯩ ꯉꯥꯎꯔꯤ ꯎꯗꯅ ꯌꯣꯡꯗꯧꯅ ꯂꯥꯎꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯊꯣꯏꯍꯦꯟꯅ ꯇꯥꯎ ꯂꯥꯎ ꯌꯥꯔꯦ ꯑꯩꯁꯨ ꯈꯪꯗꯦ ꯈꯝꯕꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯉꯁꯥꯏꯅ ꯎꯃꯪꯁꯦ ꯐꯥꯎꯔꯒ ꯍꯜꯂꯛꯀꯨꯝꯁꯤꯅ ꯍꯤꯡꯆꯥꯕꯤꯒ ꯑꯣꯏꯔꯝꯃꯗꯤ ꯑꯩꯈꯣꯏ ꯁꯣꯏ ꯁꯤꯔꯅꯤꯕ ꯌꯥꯔꯦ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ ꯆꯠꯍꯧꯔꯁꯤ ꯂꯥꯎ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯆꯅꯨꯒ ꯌꯣꯡꯅꯥꯎꯒꯗꯣ ꯃꯣꯏ ꯑꯅꯤꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯌꯣꯡꯒꯤ ꯃꯔꯣꯟꯗ ꯌꯣꯡꯅꯥꯎꯅ ꯑꯁꯤꯒꯤ ꯑꯅꯤꯁꯦ ꯌꯣꯡ ꯃꯥꯟꯗꯦꯕꯨ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯅꯪꯗꯧꯅ ꯇꯧꯏ ꯅꯪꯁꯦ ꯌꯣꯡ ꯏꯃꯥꯅ ꯍꯥꯏꯕꯗ ꯇꯥꯏꯕꯪ ꯃꯤꯅꯦ ꯍꯥꯏꯕꯅꯤ ꯅꯠꯇꯦ ꯀꯩꯁꯨ ꯑꯩ ꯇꯥꯏꯕꯪ ꯃꯤ ꯑꯩꯗꯤ ꯌꯣꯡꯅꯦ ꯌꯣꯡ ꯅꯪꯅꯦ ꯌꯣꯡ ꯃꯥꯗ ꯍꯥꯏꯗꯣꯛꯀꯦ ꯈꯪꯅꯤꯕ ꯃꯣꯏꯁꯦ ꯕꯨꯠꯅꯦ ꯕꯨꯠ ꯀꯩꯅꯣ ꯆꯅꯣ ꯕꯨꯠ ꯍꯥꯏꯁꯤꯕꯣ ꯅꯪ ꯎꯔꯕꯣ ꯕꯨꯠꯇꯣ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯕꯨꯠ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯤ ꯑꯗꯨꯒꯨꯝꯕꯔꯣ ꯈꯪꯗꯦꯆꯣ ꯑꯩꯁꯨ ꯌꯣꯡ 이마ꯅ ꯑꯩꯅ ꯀꯞꯄꯗ ꯕꯨꯠ ꯂꯥꯛꯑꯦ ꯀꯞꯄꯅꯨ ꯍꯥꯏ ꯑꯗꯨꯏ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯝꯇ ꯎꯗ꯭ꯔꯤ ꯃꯣꯏꯗꯤ ꯎꯃꯪꯁꯤꯗ ꯑꯗꯨꯏ ꯕꯨꯠ ꯑꯣꯏꯔꯝꯅꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯌꯣꯡꯅꯥꯎ ꯑꯩ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ ꯑꯩ ꯌꯣꯡꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯊꯣꯛꯈ꯭ꯔꯦ ꯆꯅꯨꯗꯨ ꯊꯦꯝꯕ ꯌꯥꯗꯈꯩ ꯌꯣꯡꯅꯥꯎꯅ ꯑꯁ ꯃꯁꯛꯁꯤꯒꯤ ꯏꯊꯤ ꯀꯩ ꯑꯃꯨꯛ ꯀꯞꯈ꯭ꯔꯦ ꯀꯤꯗꯨꯝꯒꯤ ꯃꯥꯅ ꯀꯞꯄꯁꯤ ꯎꯕꯗ ꯇꯣꯛꯑꯁꯦ ꯀꯞꯅꯨꯕ ꯆꯅꯨꯗꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ ꯆꯅꯨꯗꯤ ꯌꯣꯡꯅꯤꯀꯣ ꯑꯗꯣ ꯅꯪꯒꯤ ꯅꯃꯩꯗꯤ ꯄꯥꯟꯗꯦ ꯑꯩꯒꯤ ꯏꯃꯩꯗꯤ ꯄꯥꯟꯗꯦ ꯍꯧꯖꯤꯛꯀꯤ ꯕꯨꯠ ꯑꯅꯤꯗꯨꯁꯨ ꯃꯃꯩ ꯄꯥꯟꯗꯦ ꯑꯩꯗꯧꯅ ꯑꯗꯣ ꯑꯩꯒꯤ ꯏꯃꯩꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯕ ꯑꯁ ꯀꯔꯤꯅꯣꯡꯒꯤ ꯍꯪꯉꯨꯕꯅꯣꯗꯣ ꯍꯦꯛ ꯇꯥꯏꯌꯦ ꯅꯪꯒꯤ ꯅꯃꯩꯗꯣ ꯀꯥꯡ ꯍꯨꯝꯕꯗꯅꯦ ꯀꯥꯡ ꯃꯌꯥꯝꯅ ꯆꯤꯛꯊꯠꯂꯦꯌꯦ ꯑꯗꯩ ꯑꯗꯨꯝ ꯈꯪꯗ꯭ꯔꯦ ꯑꯣ ꯑꯩꯒꯤꯁꯨ ꯏꯃꯩ ꯌꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯗꯣꯏ ꯆꯠꯅꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ ꯆꯅꯨ ꯏꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯦ ꯆꯅꯨꯗꯨ ꯁꯨꯝ ꯎꯃꯪꯗꯨꯗ ꯌꯣꯡꯅꯥꯎꯒ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯆꯅꯨ ꯋꯥꯈꯜ ꯃꯥꯡꯂꯗꯨꯅ ꯋꯥꯟꯊꯈ꯭ꯔꯦ ꯂꯩꯃꯥꯏꯗ ꯌꯣꯡꯅꯥꯎ ꯑꯗꯣ ꯑꯗꯨ ꯎꯕꯗ ꯃꯃꯥ ꯌꯣꯡ ꯀꯧꯕ ꯆꯠꯈ꯭ꯔꯦ ꯈꯝꯕꯒ ꯊꯣꯏꯍꯦꯟꯒꯗꯣ ꯑꯃꯨꯛ ꯎꯃꯪꯗꯨ ꯐꯥꯎꯗꯨꯅ ꯊꯕꯛ ꯂꯥꯛꯏ ꯈꯝꯕꯅ ꯑꯁ ꯏꯇꯥꯎ ꯑꯩꯗꯤ ꯆꯠꯅꯤꯡꯗ꯭ꯔꯦꯕꯨ ꯅꯍꯥꯟꯒꯤ ꯃꯤꯔ ꯌꯣꯡꯂ ꯍꯤꯡꯆꯥꯕꯤꯔ ꯈꯪꯗꯕꯤꯗꯣ ꯑꯃꯨꯛ ꯊꯦꯡꯅꯔꯗꯤ ꯑꯁ ꯀꯤꯕꯅ ꯌꯥꯗ꯭ꯔꯦꯗꯩ ꯊꯣꯏꯍꯦꯟꯅ ꯅꯪꯉꯣꯟꯗ ꯆꯤꯛꯂꯛꯄ꯭ꯔꯣ ꯑꯗꯨꯅ ꯇꯥꯅꯤꯡꯗꯦꯀꯣ ꯀꯣꯛ ꯆꯠꯂꯁꯤ ꯂꯥꯎ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯎꯔꯤ ꯆꯅꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯈꯝꯕ ꯀꯤꯗꯨꯅ ꯊꯣꯏꯍꯦꯟꯒꯤ ꯃꯇꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯗꯣ ꯃꯤꯗꯤ ꯃꯤ ꯌꯣꯡꯉꯁꯤ ꯑꯩ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯏꯇꯥꯎ ꯍꯜꯂꯁꯤ ꯂꯥꯛꯑꯣꯕ ꯉꯥꯏꯈꯣ ꯑꯩ ꯌꯦꯡꯒꯦ ꯀꯩꯅꯣꯗꯣ ꯈꯣꯡꯗꯣꯛꯑꯒꯦ ꯃꯤꯁꯨ ꯃꯥꯜꯂꯤ ꯌꯣꯡꯁꯨ ꯃꯥꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨꯒꯤ ꯃꯅꯥꯛꯇ ꯀꯤꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯈꯪꯉꯤ ꯇꯥꯏꯕꯪ ꯃꯤꯅꯦ ꯍꯥꯏꯕ ꯊꯣꯏꯍꯦꯟꯅ ꯏꯇꯥꯎ ꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯅꯤ ꯃꯁꯥꯁꯦ ꯃꯩ ꯍꯧꯗꯨꯅ ꯁꯥꯔꯤ ꯌꯨꯝꯗ ꯄꯨꯅꯕ ꯇꯧꯔꯁꯤ ꯊꯕꯛꯇꯣ ꯍꯌꯦꯡ ꯆꯠꯂꯁꯤ ꯈꯝꯕ ꯃꯅꯥꯇꯣꯟ ꯃꯦꯟꯗꯨꯅ ꯅꯝꯊꯤꯌꯦ ꯑꯁꯨꯛ ꯅꯝꯊꯤꯕ ꯃꯤ ꯌꯥꯝꯁꯨ ꯃꯣꯠꯂꯦ ꯇꯠꯂꯦ ꯑꯩ ꯇꯨꯀꯠꯆꯩ ꯊꯦꯡꯕ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯃꯗꯤ ꯅꯪ ꯖꯥꯖꯩꯖꯅꯤ ꯀꯔꯝꯅꯗꯤ ꯃꯅꯝ ꯅꯨꯡꯁꯤꯒꯅꯤ ꯎꯃꯪꯁꯤꯗ ꯁꯨꯝ ꯂꯩꯔꯛꯂꯕꯅꯤꯅ ꯃꯣꯠꯄ ꯇꯥꯕꯅꯤ ꯊꯣꯏꯍꯦꯟꯒ ꯈꯝꯕꯒꯅ ꯆꯅꯨꯕꯨ ꯊꯥꯡꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯤ ꯌꯣꯡ ꯃꯃꯥꯒ ꯌꯣꯡꯅꯥꯎꯒꯗꯨ ꯂꯥꯛꯄꯗ ꯆꯅꯨ ꯂꯩꯔꯝꯗ꯭ꯔꯦ ꯌꯣꯡꯅꯥꯎꯅ ꯍꯧꯖꯤꯛꯇ ꯁꯤꯗ ꯂꯩꯍꯧꯕꯅꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯅꯝꯊꯤꯕꯤꯗꯣ ꯅꯪꯕꯨ ꯀꯩꯗꯧꯕꯒꯤ ꯅꯅꯥꯎ ꯅꯨꯄꯤꯗꯨ ꯂꯪꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯣꯕ ꯑꯇꯣꯞꯄ ꯁꯥꯅ ꯆꯥꯈ꯭ꯔꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯌꯣꯡꯅꯥꯎꯒ ꯌꯣꯡ ꯃꯃꯥꯒꯅ ꯊꯤꯔꯝꯃꯤ ꯆꯅꯨꯕꯨ ꯑꯗꯨꯕꯨ ꯐꯪꯕꯗꯤ ꯂꯩꯇ꯭ꯔꯦ ꯌꯣꯡ ꯃꯃꯥꯗꯨ ꯀꯞꯄꯛꯏ ꯏꯃꯥꯒꯤ ꯆꯅꯨ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯑꯩ ꯊꯋꯥꯏꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯅꯁꯥꯗꯣ ꯉꯝꯗ꯭ꯔꯕꯗꯤ ꯁꯥꯟꯅꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯂꯝ ꯍꯦꯟꯗꯅ ꯁꯥꯟꯅꯒꯦ ꯊꯣꯛꯈ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯏꯆꯥꯒꯤ ꯂꯐꯣꯏ ꯍꯩ ꯃꯌꯥꯝ ꯄꯨꯔꯛꯑꯦ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ
ꯌꯣꯡ ꯃꯃꯥꯅ ꯆꯅꯨꯕꯨ ꯌꯣꯡꯅꯥꯎꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤ ꯇꯥꯏꯕꯪꯃꯤ ꯃꯍꯥꯛꯄꯨ ꯃꯆꯥ ꯊꯤꯕ ꯐꯪꯗ꯭ꯔꯕꯗ ꯌꯣꯡ ꯃꯃꯥ ꯑꯅꯥꯕ ꯑꯃꯒꯨꯝ ꯂꯩꯈ꯭ꯔꯦ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯀꯥꯎꯈ꯭ꯔꯦ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯌꯣꯡꯅꯥꯎꯅ ꯏꯃꯥ ꯁꯨꯝ ꯆꯥꯗ꯭ꯔꯗꯤ ꯅꯁꯥ ꯁꯣꯛꯀꯅꯤ ꯁꯤ ꯂꯐꯣꯏꯁꯦ ꯈꯤꯇꯪ ꯆꯥꯁꯤ ꯑꯩ ꯆꯅꯨꯕꯨ ꯐꯪꯅꯕ ꯊꯤꯒꯦ ꯑꯩꯁꯨ ꯃꯥ ꯂꯩꯇꯕꯁꯦ ꯌꯥꯝ ꯋꯥꯏꯌꯦ ꯏꯃꯥ ꯌꯣꯡ ꯃꯃꯥ ꯀꯩꯁꯨ ꯈꯨꯝꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯃꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯌꯣꯡꯅꯥꯎꯁꯨ ꯃꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯣꯝꯗꯅ ꯆꯅꯨ ꯋꯥꯈꯜ ꯂꯥꯛꯄꯗ ꯌꯣꯡ ꯃꯃꯥ ꯂꯩꯔꯝꯗꯕꯒꯤ ꯀꯞꯄꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯁꯅꯥꯊꯣꯏ ꯆꯅꯨꯒꯤ ꯆꯥꯛ ꯆꯥꯅꯕ ꯄꯨꯔꯛꯏ ꯁꯅꯥꯊꯣꯏ ꯃꯆꯥ ꯅꯤꯡꯉꯣꯜ ꯌꯥꯎꯖꯗꯕꯅ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯆꯅꯨꯕꯨ ꯃꯣꯠꯀꯦꯔꯥ ꯅꯝꯊꯤꯒꯦꯔꯥ ꯁꯅꯥꯊꯣꯏ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯎꯏ ꯁꯅꯥꯊꯣꯏꯅ ꯕꯦꯃꯥ ꯁꯤ ꯏꯃꯥꯅ ꯆꯥꯛ ꯄꯨꯔꯛꯑꯕꯅꯤ ꯏꯃꯥ ꯏꯟꯕꯤꯒꯦꯁꯤ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯅꯪꯗꯤ ꯑꯩꯈꯣꯏꯅ ꯍꯪꯂꯕꯁꯨ ꯀꯔꯤꯝꯇ ꯈꯨꯝꯗꯦ ꯑꯩꯒꯤ ꯌꯣꯡ ꯃꯃꯥꯗꯤ ꯑꯩ ꯃꯥ ꯎꯅꯤꯡꯉꯤ ꯑꯩ ꯅꯣꯏ ꯀꯅꯥꯅꯣ ꯈꯪꯗꯦ ꯅꯣꯏꯗꯤ ꯄꯨꯠꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯊꯣꯛꯈ꯭ꯔꯦ ꯊꯦꯝꯕ ꯌꯥꯗꯈꯩ ꯌꯦꯡꯉꯣꯏ ꯁꯤ ꯅꯪꯅ ꯌꯣꯡ ꯃꯃꯥ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯑꯩꯁꯦ ꯚꯨꯠ ꯅꯠꯇꯦ ꯅꯪꯕꯨ ꯀꯩ ꯅꯃꯤꯡ ꯀꯧꯒꯦ ꯁꯦꯕ ꯆꯥꯛꯁꯦ ꯆꯥꯔꯣ ꯑꯗꯨꯒꯅꯦ ꯏꯔꯨ ꯂꯨꯖꯊꯣꯛꯁꯦꯕ ꯅꯪꯅ ꯆꯥꯛ ꯆꯥꯔꯗꯤꯅꯦ ꯅꯪꯅ ꯌꯣꯡ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯗꯣꯏꯅꯦꯕ ꯑꯁꯨꯝꯅ ꯑꯉꯥꯡꯗꯧꯅ ꯌꯣꯡꯗꯧꯅ ꯇꯧꯕ ꯆꯅꯨꯗꯨ ꯁꯅꯥꯊꯣꯏꯅ ꯊꯦꯝꯕꯤꯔꯝꯃꯤ ꯆꯅꯨ ꯃꯁꯥꯗꯨ ꯏꯊꯛꯇ ꯀꯟꯅ ꯑꯩꯒꯤ ꯃꯃꯤꯡ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯅꯣꯏꯒꯨꯝꯕ ꯏꯃꯥꯁꯨ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯌꯣꯡ ꯃꯃꯥꯗꯪꯅꯤ ꯑꯩꯒꯤ ꯌꯣꯡ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯣ ꯑꯩ ꯅꯣꯏ ꯀꯤꯌꯦ ꯁꯅꯥꯊꯣꯏ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯅ ꯊꯤꯟꯕꯤꯗꯣꯏꯅꯤꯁꯦ ꯑꯩꯁꯨꯅꯦ ꯅꯪꯒꯤ ꯌꯣꯡ ꯃꯃꯥꯅꯦꯅ ꯈꯜꯂꯨ ꯅꯪ ꯌꯥꯝ ꯀꯟꯅꯕꯅꯦ ꯆꯥꯛꯁꯦ ꯈꯔ ꯆꯥꯁꯤꯜꯂꯨ ꯅꯪ ꯅꯁꯥꯗꯨ ꯀꯜꯂꯗꯤꯅꯦ ꯌꯣꯡ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯗꯣꯏꯅꯦꯕ ꯆꯅꯨ ꯆꯥꯛꯇꯣ ꯄꯥꯏꯗꯨꯅ ꯁꯤꯕꯨ ꯀꯩꯅꯣ ꯑꯩꯗꯤ ꯑꯝꯇ ꯆꯥꯗ꯭ꯔꯤ ꯑꯩꯗꯤ ꯂꯐꯣꯏꯗ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯏꯌꯦ ꯎꯃꯪꯗ ꯁꯨꯝ ꯂꯩꯔꯛꯄꯅ ꯆꯥꯛꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯊꯣꯡꯕ ꯄꯣꯠ ꯑꯃꯠꯇ ꯆꯥꯕ ꯍꯩꯇꯦ ꯆꯅꯨꯗꯨ ꯁꯅꯥꯊꯣꯏꯅ ꯏꯟꯕꯤꯔꯝꯃꯤ ꯆꯥꯛꯇꯣ ꯍꯩꯅꯗꯅ ꯆꯥꯛꯇꯣ ꯆꯥꯔꯝꯃꯤ ꯆꯅꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯍꯧꯈ꯭ꯔꯦ ꯆꯅꯨ ꯆꯥꯛ ꯆꯥꯕ ꯈꯔ ꯍꯩꯅꯔꯤ ꯅꯥꯕꯁꯨ ꯐꯔꯤ ꯐꯖꯅ ꯌꯦꯡꯁꯤꯟꯕꯗꯒꯤ ꯑꯗꯨꯕꯨ ꯆꯅꯨ ꯃꯤ ꯌꯥꯝ ꯃꯥꯅ ꯀꯤꯗ꯭ꯔꯤꯕ ꯍꯥꯏꯕꯨ ꯁꯅꯥꯊꯣꯏꯃꯛ ꯉꯥꯏꯔꯦ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯌꯣꯡ ꯃꯃꯥꯗ ꯁꯣꯟꯖꯗꯨꯅꯇ ꯂꯩ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯁꯅꯥꯊꯣꯏꯅ ꯕꯦꯃꯥ ꯏꯔꯨꯖꯊꯣꯛꯁꯤ ꯂꯥꯛꯑꯣ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯕ ꯂꯣꯏꯔꯦ ꯏꯃꯥꯅ ꯆꯅꯨ ꯀꯤꯅ ꯌꯣꯡꯗꯧꯅ ꯆꯣꯡꯗꯨꯅ ꯂꯥꯛꯏ ꯑꯗꯨ ꯎꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯁꯅꯥꯊꯣꯏꯅ ꯑꯁꯨꯝꯅ ꯏꯔꯨꯖꯕꯤꯔꯝꯃꯤ ꯆꯅꯨꯕꯨ ꯁꯅꯥꯊꯣꯏꯅ ꯆꯅꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯕꯨꯠ ꯁꯥꯏꯌꯦ ꯕꯨꯠꯅ ꯑꯩꯕꯨ ꯏꯁꯤꯡꯗ ꯍꯥꯞꯇꯨꯅꯅꯦ ꯅꯩꯊꯠꯄꯤꯕꯗꯒꯤ ꯑꯩꯁꯦ ꯂꯣꯏ ꯅꯥꯔꯤꯕ ꯑꯗꯣ ꯂꯣꯏꯔꯣ ꯑꯩ ꯋꯥꯔꯦꯕ ꯍꯣꯏ ꯚꯨꯠꯅꯅꯦ ꯏꯆꯥꯁꯦ ꯏꯁꯤꯡꯗ ꯍꯥꯞꯄꯒ ꯁꯨꯗꯣꯛꯄꯅꯤꯗ ꯆꯅꯨ ꯃꯣꯠꯂꯝꯕ ꯃꯁꯛ ꯊꯤꯔꯝꯕꯗꯨ ꯏꯔꯨꯖꯔꯨꯕꯗꯒꯤ ꯁꯤꯠ ナꯟꯗꯨꯅ ꯌꯥꯝ ꯐꯖꯊꯣꯛꯈ꯭ꯔꯦ ꯆꯅꯨꯒꯤ ꯑꯁꯥꯡꯕ ꯁꯝꯗꯨ ꯁꯅꯥꯊꯣꯏꯅ ꯍꯥꯠꯄꯤꯔꯤ ꯀꯌꯥꯗ ꯐꯖꯔꯤꯅꯣꯕ ꯌꯦꯡꯉꯨꯁꯤ ꯈꯝꯕꯒ ꯊꯣꯏꯍꯦꯟꯒꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯏ ꯊꯣꯏꯍꯦꯟ ꯆꯅꯨꯒꯤ ꯐꯖꯕꯗꯨ ꯎꯕꯗ ꯆꯞꯌꯨꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ ꯈꯝꯕꯅ ꯃꯤꯗꯤ ꯃꯤ ꯌꯣꯡꯉꯁꯦ ꯌꯥꯝ ꯐꯖꯖꯥꯠꯅꯤꯅꯦ ꯀꯩꯗꯧꯔꯦ ꯏꯇꯥꯎ ꯌꯥꯗꯣꯝ ꯇꯧꯃꯁꯤꯜꯂꯨ ꯍꯌꯦꯡ ꯆꯪꯉꯅꯤ ꯃꯤꯗꯤ ꯃꯤ ꯌꯣꯡꯁꯤꯗ ꯑꯗꯨꯝ ꯌꯦꯡ ꯂꯩꯔꯦ ꯏꯇꯥꯎ ꯊꯣꯏꯍꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯒ ꯆꯪꯈ꯭ꯔꯦ ꯈꯝꯕꯅ ꯀꯩ ꯍꯥꯏꯅꯤꯡꯉꯤꯕ ꯃꯥꯏꯁꯤꯅ ꯆꯅꯨꯕꯨ ꯊꯣꯏꯍꯦꯟꯅ ꯄꯥꯝꯖꯔꯝꯃꯤ ꯑꯗꯨꯕꯨ ꯆꯅꯨꯗꯤ ꯀꯩꯁꯨ ꯈꯜꯂꯝꯗꯦ ꯃꯥꯗꯤ ꯊꯣꯏꯍꯦꯟꯕꯨ ꯌꯥꯝ ꯀꯤꯔꯝꯃꯤ ꯁꯣꯝꯗꯅ ꯊꯥꯏꯕꯦꯝꯃꯒꯤ ꯃꯁꯨꯅꯨꯄꯥ ꯐꯛꯆꯥꯎꯒꯤ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯉꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯊꯥꯏꯕꯦꯝꯃꯅ 이수 ꯐꯛꯆꯥꯎ ꯅꯪꯒꯤ ꯅꯨꯄꯤ ꯁꯨꯅꯤꯡꯗꯕꯤꯗꯣ ꯍꯧꯒꯠꯂꯣꯌꯣ ꯅꯨꯃꯤꯠꯁꯦ ꯋꯥꯇꯣꯟ ꯌꯧꯔꯦ ꯍꯥꯏꯕ ꯑꯁꯨꯛ ꯇꯟꯕ ꯃꯧꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯅꯦ ꯃꯃꯥ ꯃꯄꯥꯅꯒ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯥ ꯈꯪꯗꯦꯗ ꯃꯅꯦꯝꯁꯤꯅ ꯂꯣꯏ ꯇꯧ ꯂꯩꯔꯦꯕ ꯍꯦꯛꯇ ꯐꯛꯆꯥꯎꯒꯤ ꯅꯨꯄꯤꯗꯣ ꯏꯃꯨꯡꯗꯒꯤ ꯄꯥꯏꯊꯣꯔꯛꯏ ꯑꯁꯪꯕꯤꯗꯣ ꯍꯦ ꯍꯅꯨꯕꯤ ꯅꯪꯅ ꯉꯁꯥꯏꯗꯩ ꯉꯥꯡꯂꯤꯗꯣ ꯁꯨꯝ ꯇꯥꯒꯦꯅ ꯇꯥꯕꯅꯤ ꯀꯩꯒꯤꯅꯣ ꯃꯤꯒꯤ ꯃꯃꯥ ꯃꯄꯥ ꯄꯜꯂꯤꯗꯣ ꯇꯨꯝꯅꯤꯡꯉꯦ ꯇꯨꯝꯅꯤ ꯇꯨꯝꯅꯤꯡꯗꯦ ꯇꯣꯛꯀꯅꯤ ꯀꯨꯁꯤꯅꯦ ꯀꯨꯁꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯦꯝꯂꯣ ꯉꯥꯡꯒꯗꯕ ꯏꯅꯦꯝꯁꯤꯅ ꯉꯥꯡꯕꯤꯗꯦ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯏꯅꯦꯕꯣꯛ ꯁꯥꯕꯤ ꯂꯩꯅꯦ ꯏꯃꯥ ꯑꯩ ꯍꯦꯛ ꯄꯦꯝꯃ ꯀꯤꯗꯨꯝ ꯀꯤꯗꯍꯦ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥ ꯀꯣꯆꯥꯕꯤ ꯏꯕꯣꯛꯅ ꯍꯥꯏꯕꯤꯔꯤꯁꯦ ꯑꯩꯒꯤ ꯐꯅꯕꯅꯤꯅ ꯈꯟꯗꯦꯅꯦ ꯑꯩꯕꯨ ꯆꯥꯒꯦ ꯇꯧꯏꯅꯦ ꯐꯛꯆꯥꯎ ꯊꯣꯛꯂꯛꯏ ꯀꯔꯤꯅꯣ ꯏꯕꯣꯛꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯪꯕꯤꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯁꯦ ꯑꯌꯨꯛꯁꯤꯗ ꯏꯕꯣꯛꯅ ꯀ꯭ꯋꯥꯛ ꯑꯃꯨꯛ ꯈꯣꯡꯉꯤꯁꯤ ꯀꯩꯒꯤꯅꯣꯕ ꯇꯨꯝꯃꯒ ꯂꯣꯏ ꯀꯥꯏꯔꯦ ꯍꯥꯏꯕꯅꯤꯗ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦꯍꯦ ꯁꯤꯕꯣ ꯍꯦ ꯑꯙꯥꯃꯣꯔꯥ ꯅꯨꯄꯤꯁꯤꯒꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤꯅꯦ 이수디야 나또시다 ngꯥꯒꯤꯗꯤ ꯍꯥꯏꯗꯦ ꯁꯣꯜꯂꯕꯤ ꯍꯅꯨꯕꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤꯕ ꯀꯩꯅꯣ ꯏꯕꯣ ꯅꯁꯨꯁꯤꯗ ꯉꯥꯡꯉꯗꯤ ꯁꯧꯗꯨꯅ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯣꯏꯗ꯭ꯔꯣ
โอ้ไอ้เนี่ยอิสุนุปามาพังเงไกน่ะมียามังแต่สมาคมให้กับเจ้านะพังทกทีตัวดีนุปีนังนะพวกไอ้ดำมาปะไอ้รวยดิเฮ้บอกกวางตรงนกของกันแล้วสุนุปีเสียตุ้มบัวอะไรดีเอาหมูมากอกจริงนี่ไงฮักแต่ตุ้มมาลูกขี้อาศัยให้รำตัวนะพักเจ้าหน้าสังบีบปูตัวนะจังขี้มุงดาไล่รังทกเลยหิมะอุตงอาหัวบดาอิสิงให้ดูระนตัวไอ้เนี่ยงางบัตันนะไอ้น่ะงางบัดมต้องเจริญบันไอ้ยังเปลี่ยนเด็ดอ่ะมีน่ะให้ในเชตาตัวหน่อยไทยเบี้ยเมื่อกี้มาสุนุปาโดยำทักขี้บันนี่เขาจิกตีมาสุโดนุปีนังมีเย่อาดามราโอยเรียนะไอ้ยังเปลี่ยนเด็ดอ่ะไอ้น่ะที่สักไอ้เสียมาเนี่ยเลยพูดตัวนี้นะอาตับโน่นเลยตัวระกะยาริสีมาอิมากีตาอิมาบุกละตาสนาโดลากันเนี่ยให้บันนี่มวยตาแต่ให้ได้ให้อดุน่ะไอ้จักทงมุกิเกให้มานุ่งสีบันนี่แต่อีตาโดเฮ้ยทงระไงหักไล่ระกันลากเลยละตาสนาเฮ้ยจันนุสุทุยเห็นทุยเอาเลยไทยเบี้ยมันนะให้มาอีตาเอาเลยเอ็นตนาก็นานนุปีมาจ้ามาเอาเลยสิเดียอิสุนุปีนี่ไล่รังเซนทอรีจันนุอุบดไล่รังมาซาดตัวจงนี่ไล่รังนะอีเบี้ยมาสินะกันนะจันนุมาคอยอุบดกีตุนะสนาถอยกีตรงเดลวดลีสนาถอยนะแกชุดเอารวยโลดกันนุสิอีจ้าที่มารมกปนิสิสูน้ำมากุมบันนี่อาสมนังไงหักไล่ระดูนะจากนงจ่าปตกระดูนะไม่ยอมด่าลักลีนงดังกิมาตำนี่พงกาดไม่ตีจันุกับตุนะอิมาไอโยงมามากิมานักเตทินบิโอไออุดระบดามายังวารมันนี่ไออุดระดีมายังกับมันนี่สนาถอยนงไอตนะให้ยังดีเนี่ยสวยดนะทิลักอดูนังกิโยงมามาดีกายเลยกิสุขังดีอีจ้ากิมิงหังสูอีจ้าดิคมดีก็ได้เด็กกินหังสุขังดีอิมาไอกิมิงจันุกวิไอกิอิมาดีน้อยดงในใต้พวกมีไว้บนติไอกิอิมาดีโยงเนี่ยทว่าเห็นว่าเขาด่าโอ้จันุให้มาใหญ่สักกมิงกันจันหานาดีให้เนรำดับนี่มาดูว่าเขาจิตดีสมดุลสิริมีดีมีโยงมาสิจันุกีนะตุอาศิดเลยริบุเชอาศิได้เสียไอกะหานาทิ้งนักเรมาดีไอกิโยงมาเลยบ้องขังบันนี่ไอดิลำบีสุขังเดทว่าเห็นนะไอ้บุบไอ้ยายนี่สิสอตุ๊ยงสิดีอีน้องเห็นนุ่งสิเกนุปีนี่ไกสนาถอยนะแกยาบ้ากชุนเดดาอิมาชุมอดุยบุงะนังบูมากิเลยพงคังโบรมากิเลยพมาเสียงบัดคังดิอดุยมาเสียงมังเดทิ้งนรักปนิมังอดุดาวะคัลมังดุนาเลยรำบัดกี้ไอ้นี่ยมสิดาปุรักปนิให้ยิงดิอุมังดุดาปุรักให้มาไอ้ดินังนับปุรักปัดุดาอาหารบูอุบดานุกสิมันดันหังเอาเดรเนี่ยมาในโยงมาให้สิไกนุเยงสิให้ยิงดิมาทั้งแกอายุนี่ถอยเห็นอามาดิมานะจันนุบุปูตุนะอุมังดุดละอีจันนุนะเกาตุนะจังอีจันนุกิคอนเจ้าตาบดายงนาเจนทรักตุนะยงมากินักตะพุสินบิระอียงมาโดนาดุนะเลยบดูอุบดาจันนุกับตุนะอิมานังไกดาวรกิสิไอละเอยงมาจากิคอนเจ้าตาบดาตับนามาไม่ปังลักตุนะอิจาละเอดนะนานมาใครอิมาบุทาดกตุนะนังกระไดเดจัดเกนังอิมาบุนุกสิดระบโรอิมาดิอิจากิสักตับอูดบัดกยามนะไว้ไอสุยาไว้อิมากะหลับทกนะบัดอาสมนะยงมากะจันุกะดุกับมินารียงนามารอทบปดูอูบัดติงกยิงตุนะเลยทเห็นกะมากะดุยงมานะอิมากิจันุนังกะหลับมินารีบะได้บอกมีสิ่งสิดิกะนาโนมวยนี่จ้าบุพารีโบรคังเดไอนามิกับโทลักปะดะอิมาสนาถอยสิไลรัมเนี่ยอิมาไอบุเนี่ยอิมาสนาถอยนลูนะเตาบีเยทเห็นนามารักทัดนะจันุบุมายุมตะปุรักปะกิวารีโดลิรามิยงดูดาไอกิอิจาบุอดมนักกันบีบะกิดามักตะทักัจจริโซลาวยงมามากะยงนาวกะดูทเห็นกิมายุมตะปูตุนะไลอิมงดูตะไลริบะมิปงคุดิงมักนะยงอันนี้โดยามลูนะเตาบีอิมงดูตะไลริบะมีใครโดลอยนามาบุกไพมินุงเซจาวีนงดังกิมาตัมดิโซลาบิมามายงฮันุบิดูบุจันุนะสังกมอินบิริจันุนงไอตะบะมงดาอิมาเซคาระทักซิโลไอเนอิลิเซฮาวทระบรับอิมากิจันวอิจาเนอินบะเซอิมายามนาวิโซโลระบนามาไอกิซาเซอิจากิสักตับอูบัดขังกันกุมนิงได้บังมีโอยระสูอิจาบุติยามเดนุกสิเดเซขับปนุยาริอมกนาซาดอ
ꯁꯣꯟꯕ ꯍꯦꯟꯖꯤꯜꯂꯛꯂꯅꯤꯕ ꯏꯃꯥꯅ ꯅꯥꯔꯒ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯏꯃꯥ ꯏꯆꯥꯒꯤ ꯁꯛꯇꯝꯁꯦ ꯑꯁꯨꯝꯅ ꯐꯖꯕ ꯑꯣꯏꯔꯦ ꯅꯃꯥꯌꯣꯡ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯒꯤ ꯊꯤꯔꯤ ꯑꯣꯏꯔꯦ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯏꯆꯥꯕꯨ ꯐꯖꯕ ꯂꯩꯔꯝꯒꯗ꯭ꯔꯣ ꯂꯩꯔꯝꯃꯣꯏ ꯏꯆꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯉꯁꯤꯗꯤ ꯈꯪꯉꯤ ꯑꯩꯁꯦ ꯌꯣꯡ ꯑꯣꯏꯔꯝꯗ꯭ꯔꯦ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥꯅ ꯌꯣꯡ ꯑꯣꯏꯔꯝꯃꯤ ꯌꯣꯡ ꯑꯣꯏꯔꯁꯨ ꯏꯃꯥꯗꯧꯅ ꯅꯨꯡꯁꯤꯕꯗꯤ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯂꯩꯇꯤꯌꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯟꯅ ꯀꯞꯄꯤ ꯆꯅꯨꯗꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛ ꯍꯧꯈ꯭ꯔꯦ ꯊꯥꯏꯕꯦꯝꯃꯒꯤ ꯏꯃꯨꯡ ꯄꯨꯂꯞ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ ꯂꯗꯥ ꯁꯅꯥ ꯍꯣꯏꯗ ꯌꯣꯡ ꯃꯃꯥꯗꯨ ꯃꯥꯡꯒꯣꯟꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯊꯥꯏꯕꯦꯝꯃ ꯃꯤꯒꯤ ꯃꯌꯨꯝꯅꯤ ꯈꯪꯗꯈꯩ ꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯍꯧꯔꯛꯏ ꯌꯣꯡꯗꯨ ꯎꯕꯗ ꯑꯁ ꯀꯔꯤꯅꯣ ꯑꯣꯟꯊꯣꯛꯅ ꯍꯪꯒꯣꯏꯈ꯭ꯔꯦꯗ ꯑꯣ ꯂꯗꯥ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯊꯣꯛꯂꯛꯎꯅꯦ ꯂꯇꯥ ꯊꯣꯛꯂꯛꯏ ꯊꯥꯏꯕꯦꯝꯃꯅ ꯀꯔꯤꯅꯣꯕ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯌꯣꯡꯁꯤꯕꯨ ꯌꯨꯝꯁꯤꯗ ꯊꯝꯃꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯍꯦ ꯌꯣꯡꯅꯦꯅ ꯏꯄꯠ ꯍꯦꯛ ꯄꯠꯈꯩ ꯂꯇꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯁꯦ ꯌꯣꯡ ꯑꯁꯦ ꯅꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯁꯨ ꯖꯤꯕꯅꯤ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯣꯡ ꯃꯃꯥꯗꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯊꯥꯏꯕꯦꯝ ꯃꯈꯣꯏꯗ ꯌꯦꯡꯊꯣꯔꯛꯏ ꯃꯈꯣꯏꯅ ꯉꯥꯡꯅꯕꯗꯨ ꯇꯥꯕꯗ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯁꯨꯃꯥꯡꯗꯨꯗ ꯇꯤꯜꯂꯔꯤ ꯌꯣꯡ ꯃꯃꯥꯅ ꯀꯨꯃꯥꯔꯕꯨ ꯎꯕꯗ ꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯪꯕꯨ ꯉꯥꯏꯔꯛꯄꯅꯤ ꯅꯪꯒꯤ ꯅꯆꯥꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯒꯦꯅ ꯑꯩ ꯁꯤꯕ ꯉꯝꯗꯕ ꯃꯈꯩ ꯉꯁꯤꯗꯤ ꯑꯩ ꯁꯤꯔꯁꯨ ꯄꯦꯜꯂꯦ ꯊꯥꯏꯕꯦꯝ ꯃꯈꯣꯏꯗꯨ ꯌꯣꯡꯅ ꯃꯤꯔꯣꯜ ꯉꯥꯡꯂꯛꯄꯗꯨꯗ ꯍꯪꯉꯛꯏ ꯀꯨꯃꯥꯔ ꯉꯛꯄꯒ ꯂꯣꯏꯅꯅ ꯀꯔꯤꯕꯣ ꯌꯣꯡ ꯃꯃꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯤꯌꯥꯝꯗ ꯂꯤꯊꯣꯔꯛꯏ ꯀꯨꯃꯥꯔ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯇꯨꯅ ꯆꯅꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯦ ꯍꯥꯏꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯨ ꯅꯠꯇꯅ ꯌꯣꯡ ꯅꯪꯅ ꯑꯩꯅ ꯂꯪꯊꯣꯛꯇꯨꯅ ꯊꯅꯝꯕ ꯏꯆꯥꯁꯤꯕꯨ ꯅꯪꯅ ꯌꯣꯛꯄꯤꯔꯛꯏꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯂꯩꯔꯥꯡꯅ ꯈꯨꯄꯥꯛꯅ ꯃꯄꯨꯔꯣꯏꯕꯗ ꯊꯥꯔꯛꯏ ꯂꯩꯔꯥꯡꯅ ꯃꯄꯨꯔꯣꯏꯕꯕꯨ ꯏꯁꯣꯔꯃꯛꯅꯤ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯕ ꯍꯦꯟꯈꯤꯕꯅꯅꯤ ꯇꯨꯀꯠꯆꯩ ꯍꯦꯛ ꯄꯣꯛꯆꯕ ꯅꯁꯥꯃꯛꯀꯤ ꯅꯆꯥꯕꯨ ꯑꯁꯣꯡꯕ ꯎꯃꯪꯗ ꯂꯪꯊꯣꯛꯄ ꯉꯝꯕ ꯅꯪꯕꯨ ꯃꯄꯥꯔꯣ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅ ꯄꯣꯛꯂꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯑꯩ ꯀꯌꯥꯝ ꯊꯃꯣꯏ ꯀꯥꯏꯈꯤ ꯅꯪꯁꯦ ꯃꯄꯥꯅꯤꯀꯣ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯂꯩꯔꯥꯡ ꯏꯃꯥꯒꯤ ꯀꯜꯂꯕ ꯋꯥꯍꯩꯗ ꯏꯆꯥꯕꯨ ꯅꯨꯡꯁꯤꯅ ꯏꯈꯨꯠꯃꯛꯁꯤꯅ ꯑꯁꯣꯡꯕ ꯎꯃꯪ ꯑꯗꯨꯗ ꯂꯪꯊꯣꯛꯑꯝꯃꯒ ꯅꯪꯒꯤ ꯅꯐꯝꯗ ꯑꯉꯥꯡ ꯑꯗꯣ ꯁꯤꯅ ꯄꯣꯛꯂꯦ ꯍꯥꯏꯈꯤꯕꯅꯤ ꯑꯩꯁꯦ ꯄꯥꯞ ꯄꯨꯔꯗꯕ ꯃꯤꯅꯤ ꯃꯄꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯄꯥꯅꯦ ꯉꯥꯡꯉꯣ ꯄꯦꯅ ꯉꯥꯡꯉꯣ ꯂꯩꯔꯥꯡ ꯃꯅꯦꯝꯗꯗꯤ ꯑꯣꯟꯈꯠꯅ ꯉꯥꯡꯕ ꯆꯩꯕ ꯉꯝꯗꯕꯅꯤꯅ ꯍꯦꯛꯇ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯅꯨꯡꯉꯥꯏꯇꯕꯒ ꯁꯥꯎꯅꯤꯡꯕꯒꯗꯣ ꯍꯩꯊꯔꯛꯏ ꯂꯩꯔꯥꯡ ꯃꯅꯦꯝ ꯊꯥꯏꯕꯦꯝꯃꯗ ꯌꯥꯝ ꯋꯥꯔꯧꯃꯟꯈ꯭ꯔꯦ ꯅꯣꯏꯅ ꯅꯨꯄꯤꯅꯦꯅ ꯑꯁꯨꯛ ꯍꯟꯊꯅ ꯂꯧꯔꯤꯕꯁꯤꯅ ꯅꯪꯕꯨ ꯄꯣꯛꯇꯨꯅ ꯇꯥꯏꯕꯪꯄꯥꯜ ꯇꯤꯜꯍꯜꯂꯤꯕꯅꯤ ꯅꯪꯅ ꯅꯨꯡꯁꯤꯅ ꯊꯝꯂꯤꯕ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯃꯤ ꯅꯠꯇ꯭ꯔꯣ ꯅꯨꯄꯤꯁꯦ ꯁꯥꯔꯣ ꯇꯥꯏꯕꯪꯄꯥꯜꯁꯦ ꯅꯨꯄꯥ ꯈꯛꯇꯅ ꯁꯦꯝꯕ ꯌꯥꯕ꯭ꯔꯣ ꯅꯨꯄꯤ ꯄꯣꯛꯄ ꯃꯃꯥꯈꯩꯁꯦ ꯃꯤ ꯅꯠꯇ꯭ꯔꯕ꯭ꯔꯣ ꯑꯗꯨꯛ ꯅꯕꯨꯛꯆꯦꯜ ꯄꯤꯛꯄ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯕꯗ ꯏꯀꯥꯏꯖꯩꯌꯦ ꯂꯩꯔꯥꯡ ꯑꯩꯁꯨ ꯏꯆꯥꯕꯨ ꯅꯨꯡꯁꯤꯌꯦ ꯑꯩꯁꯨ ꯅꯨꯄꯤꯕꯨ ꯌꯥꯝ ꯂꯨꯅ ꯊꯥꯛ ꯋꯥꯡꯅ ꯈꯜꯂꯤ ꯑꯄꯣꯛꯄ ꯏꯃꯥꯒꯤ ꯌꯥꯊꯛꯅ ꯀꯟꯈꯤꯕꯅ ꯑꯩ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯁꯃꯥꯖ ꯑꯁꯤꯗ ꯅꯨꯄꯤꯕꯨ ꯑꯁꯨꯛ ꯇꯣꯟꯅ ꯌꯦꯡꯕ ꯅꯨꯄꯤꯗꯤ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕꯗ ꯃꯤꯌꯥꯝꯒꯤ ꯉꯥꯡꯅꯐꯝ ꯑꯣꯏꯕ ꯑꯗꯨꯒ ꯅꯨꯄꯥꯅ ꯁꯣꯏꯔꯒꯅ ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯉꯥꯡꯕꯤꯗꯕ ꯅꯨꯄꯤ ꯄꯣꯛꯄ ꯃꯧꯕꯨꯅ ꯄꯤꯕꯥ ꯌꯥꯎꯗ ꯍꯥꯏꯅ ꯇꯥꯟꯊꯣꯛꯄꯤꯕ ꯁꯤꯕꯨ ꯅꯨꯄꯤꯒꯤ ꯃꯔꯥꯜꯂ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯑꯗꯨꯝ ꯍꯟꯊꯅ ꯌꯦꯡꯕ ꯑꯩꯒꯤ ꯏꯆꯥ ꯆꯅꯨꯕꯨ ꯍꯣꯟꯇꯣꯛꯈ꯭ꯔ ꯍꯥꯏꯗꯣꯏ ꯁꯔꯨꯛꯇ ꯑꯩꯗꯤ ꯅꯨꯄꯥ ꯄꯣꯛꯇꯕꯤꯅꯦ ꯍꯥꯏꯅ ꯏꯆꯥꯗꯨꯒ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄ ꯌꯥꯗ꯭ꯔꯣ ꯑꯍꯥꯟꯕ ꯎꯖꯕ ꯏꯆꯥꯕꯨ ꯅꯣꯏꯅ ꯑꯩꯕꯨ ꯎꯍꯟꯈꯤꯗꯕꯅꯦ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯋꯥꯔꯧꯔꯦ ꯅꯨꯄꯤꯕꯨ ꯑꯗꯨꯝ ꯇꯣꯟꯅ ꯌꯦꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯨꯄꯥ ꯅꯣꯏ ꯈꯛꯇꯪ ꯂꯩꯍꯧꯔꯣ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯊꯥꯏꯕꯦꯝꯃꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯅꯦꯝꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯅ ꯁꯤꯟꯈꯤꯕ ꯊꯧꯑꯣꯡꯅꯤ ꯏꯅꯦꯝꯅ ꯅꯐꯝꯗ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯏꯆꯥ ꯀꯨꯃꯥꯔꯗꯤ ꯌꯥꯖꯗꯕꯅꯤ ꯃꯃꯥ ꯑꯩꯒꯤ ꯀꯜꯂꯕ ꯁꯔꯩꯗ ꯌꯥꯈꯤꯕꯅꯤ ꯆꯥꯎꯇꯣꯟ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯊꯥꯏꯕꯦꯝꯃꯗ ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ ꯅꯍꯥꯟꯒꯩꯗꯤ ꯅꯪꯒꯤ ꯁꯔꯩꯗ ꯑꯩꯅ ꯄꯪꯊꯔꯣꯏꯅꯤꯀꯣ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯑꯁꯨꯛ ꯍꯟꯊꯅ ꯌꯦꯡꯕ ꯅꯪꯅ ꯉꯥꯡꯂꯨꯔꯤꯕ ꯌꯣꯡ ꯑꯁꯤꯅ ꯅꯪꯒꯤ ꯅꯁꯨꯁꯦ ꯌꯣꯛꯄꯤꯔꯝꯃꯤ ꯌꯣꯡ ꯑꯁꯤꯅꯗꯣ ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤ ꯅꯪꯅ ꯑꯗꯨꯛ ꯁꯥꯗꯧꯅ ꯇꯝꯊꯤꯕ ꯀꯤꯖꯩ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯅꯪꯅ ꯅꯪꯒꯤ ꯑꯍꯥꯟꯕ ꯐꯪꯕ ꯅꯁꯨꯗꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯅꯆꯤꯟꯗꯨꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯔꯤꯕ ꯅꯪꯁꯦ ꯅꯪꯁꯨ ꯅꯨꯄꯤꯅꯤ ꯈꯪ ꯇꯨꯀꯠꯆꯩ ꯑꯗꯨꯛ ꯅꯄꯨꯛꯆꯦꯜ ꯐꯠꯇꯕꯤ
ngang ai bana chin pi na ngang ai mangai de haiduna napal na yom duna chatluba miya mang ta nupa poklabadi sumang kumhai chawng na toba nupi poklagan hatu ko haiba asti pumnamag ai gi apikpa wakhal dagi thokibani aina nupa nupi bu asuk khena ni yengluba nupa poklabadi sagai gi imut aroi khaluba nupi di kaisu kanade mayam palaga loire khaluba ai yamna soikre lairang na chanubo chena konchenduna imagi pema imagi chanu icha kaina bagi wakhal na ngasiso imagi thamoy ase kairiye ngasi icha gi saktam ubada ima sirabasu yare aina ahanba oina phangjaba ichado nupi oibirabadi phani na khanjakhibani imagi phamdadi pipa haiba leite ningol haiba leite champa naido chanu mahak sukaptuna lairang na koli dudagi yong mamagi manakta changsilaptuna nai kanamta aigi ma nate aidi taibong miyoibagi macha nate aigi ma di yong de chanu na mama yong dobu chena konchenduna ima nang khakni ko aigi ma di ai ima natana kana sunungside asuk pikliba aibu umangduda langthukpa ngamba moidi aigi ima ipa nate aina nungsibasu aigi ima nangtane imagi chanu taibong mi nataba aina ichabu kaya koina konduna thamba ngamgani aisu ichabu nungsiye namagi nanakta nungai na lehau nangi nama lairangdi nangbu yamna nungsibani imagi chanu imagi aroiba matam lakle ichabu thadokduna chatpagi matam lakle ngasigi numitche aina wana ngairambani ichagi mari makhong hairamdana ai siba ngamdabane adumai haigano ima ai thadokduna chatpe haro ai taibong miyoibagi manakta lainingdre lao umangda chalasi ima lairang marak thatuna karigi ichana umang chatkani yo nangi laman yamna tole aigi ichabu nangna yokpirakpagi mapok khudingda yo nangi mateng pangba ngamhanbiyu ko karigi lamano sidi minungsini aina sikraba matungda aigi icha yongnauga chanuga lapthok hanbinu ko aigi icha chanubu luna tawbiyu nupini haiduna thina tawbinu ko icha chanubu thohengi manakta leihanbiyu imagi chanu asi hairamduna yong mamado phadrak tarakle masado yong mamagi masado chokthaba henmandana thawaiga hakchanga khainari mataw aduda chanuna amuk hena chena konchinduna pena kablai nucha mahakto ima ai bukanada sinaramge dangai thadokduna chatpe yaroye se mitpango ima yaudrabadi hingba ngamoye sepa ima mitpango haibane ima na ibu wana yoklaga ai hondokduna chakri karigino se mitpango haibane thohen chanuna kappado yengba ngamdre karamna tingamgani thamoina khoidabi mahakna thamoi sokna kappado lairangna machabu konchinbi chanuna aigi ma se kainom tawkre noyamta kanbiyo ima mitpang nangna na chabu nuksitramo nang bai thadokduna chaloi hairamdaide aina nabada ima na yawakibado lairangna imagi bema ima leine he ichana kappaga ima na kamaina khango haibano ima yamna waye nangbu kaplanu bachano nei kanam taigi ma da techo asumna kappa wamandana chanu wakhal mangkhri lairang sanathoi gi mafam da haijai ita sanathoi nangi na famda aigi ichabu phikausa ni yachari icha kaina bagi mai changna gasi su koktri nangna aigi ichabu matam khara yingsin bi bagi ita gi lamante mapuk khuding da kaucheroi hojik aigi famda icha se buksi da biro ai yumda pujakrage sanathoi mahaksu chanubu yam nungsijai adubu karamnadi migi machado kanduna thamuni chanubu lairangi makuta sinakri chanubu lairangna mayumda purakli yong mama dusu lairang hoigi hingkolda phummi chanu mama yong kainabagi yong nauga anaba matamda kaptuna lei lairangsu manimda nongmata kaukhidre lairang hoigi imung punna leiminarasu khaibom tari matam khara hawkre thaibi makana naduna leiri kananasu hanapau yengbidi nungdangi matamni chanu chakpu sinduna changai maboki kada kina kauri abok ai changake isu changu o karigi leptuna leiri bano chanu maboki nakta phamdaduna abo chaksu ningthina chadaba koire
ꯁꯤ ꯆꯥꯛꯁꯦ ꯈꯤꯇꯪ ꯑꯣꯏꯁꯨ ꯆꯥꯁꯤꯜꯂꯨ ꯑꯩ ꯏꯟꯒꯦꯀꯣ ꯑꯕꯣꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯣꯛꯇ ꯆꯥꯛ ꯏꯟꯕꯤꯔꯝꯃꯤ ꯏꯁꯨ ꯅꯨꯄꯤꯅ ꯏꯟꯕꯤꯕ ꯆꯥꯛꯁꯦ ꯌꯥꯝꯅ ꯍꯥꯎꯏ ꯏꯁꯨ ꯅꯨꯄꯥꯕꯨ ꯂꯨꯅ ꯇꯧꯔꯨꯕ ꯏꯁꯨ ꯅꯨꯄꯤꯕꯨꯅ ꯃꯤꯔꯥꯏꯔꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯤꯡꯉꯝꯗ꯭ꯔꯦ ꯑꯩꯅ ꯂꯨꯅ ꯇꯧꯈꯤꯕ ꯏꯁꯨ ꯅꯨꯄꯥꯁꯤꯅ ꯑꯩꯅ ꯅꯥꯗꯨꯅ ꯂꯩꯔꯛꯂꯤꯁꯦ ꯅꯣꯡꯃꯇ ꯍꯪꯕꯤꯗꯦ ꯑꯗꯨꯒ ꯑꯩꯅ ꯃꯤꯔꯥꯏꯔꯨꯕ ꯏꯁꯨ ꯅꯨꯄꯤꯅ ꯑꯩꯕꯨ ꯆꯥꯛ ꯏꯟꯕꯤꯔꯤꯕ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯦꯀꯣ ꯀꯞꯀꯅꯣ ꯑꯕꯣꯛ ꯅꯁꯨ ꯌꯦꯡꯕ ꯉꯝꯗꯦ ꯑꯕꯣꯛꯅ ꯀꯞꯄꯁꯦ ꯏꯁꯨꯕꯨ ꯅꯕꯣꯛꯇ ꯋꯥꯔꯧꯕ꯭ꯔꯣ ꯋꯥꯔꯧꯔꯝꯅꯤ ꯀꯔꯤꯒꯤ ꯋꯥꯔꯧꯔꯣꯏ ꯑꯩꯁꯨ ꯅꯨꯄꯤꯅꯤꯀꯣ ꯅꯨꯄꯤ ꯑꯩꯅ ꯅꯨꯄꯤꯕꯨ ꯀꯌꯥꯗ ꯍꯟꯊꯅ ꯌꯦꯡꯂꯨꯔꯤꯕꯅꯣ ꯅꯨꯄꯤꯕꯨ ꯑꯇꯣꯟꯕꯅꯤ ꯈꯜꯂꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯏꯇꯣꯝꯇ ꯏꯀꯥꯏꯔꯦ ꯑꯩꯁꯨ ꯀꯩꯒꯤ ꯋꯥꯔꯧꯗꯣꯏꯅꯣ ꯑꯕꯣꯛꯇ ꯋꯥꯔꯧꯗꯦ ꯁꯦ ꯀꯞꯀꯅꯣꯕ ꯑꯕꯣꯛ ꯆꯅꯨꯒꯤ ꯃꯕꯨꯛ ꯐꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯋꯥꯔꯧꯒꯟꯗꯕꯁꯤꯅ ꯈꯥꯏꯕꯨꯝ ꯇꯥꯔꯨꯔꯤꯕꯗꯨ ꯄꯨꯟꯅ ꯄꯨꯟꯁꯤꯟꯕ ꯉꯝꯃꯤ ꯊꯥꯏꯕꯦꯝꯃ ꯃꯁꯨ ꯅꯨꯄꯤ ꯅꯨꯄꯥ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯈ꯭ꯔꯤ ꯑꯁꯪꯕꯤꯁꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯔꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ ꯑꯌꯨꯛꯅꯤ ꯅꯤꯡꯊꯦꯝꯕ ꯃꯥꯡꯒꯣꯜ ꯀꯥꯔꯛꯇꯨꯅ ꯆꯅꯨꯕꯨ ꯃꯃꯧ ꯑꯣꯏꯅꯕ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯂꯤ ꯆꯅꯨꯒ ꯊꯣꯏꯍꯦꯟꯒ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯣꯏꯍꯦꯟꯅ ꯑꯩꯒꯤ ꯌꯣꯡ ꯅꯨꯡꯁꯤꯕꯦ ꯅꯪꯅ ꯑꯩꯈꯣꯏꯗꯒꯤ ꯍꯦꯛ ꯆꯠꯈꯤꯕꯗ ꯑꯩꯁꯦ ꯉꯥꯎꯒꯤꯗꯧꯕꯅꯤ ꯃꯤꯒꯤ ꯊꯃꯣꯏꯁꯦ ꯁꯨꯝꯕ ꯌꯥꯝꯅ ꯍꯩꯅꯦ ꯅꯝꯊꯤꯕꯤ ꯃꯤꯗꯤ ꯃꯤ ꯌꯣꯡꯉꯁꯦ ꯑꯩꯁꯦ ꯏꯕꯨꯡꯅ ꯀꯟꯕꯤꯕꯗꯒꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯈꯪꯖꯕꯅꯤꯀꯣ ꯏꯕꯨꯡꯁꯦ ꯌꯥꯝ ꯐꯩꯀꯣ ꯌꯥꯔꯤꯕꯦꯝ ꯑꯩꯕꯨ ꯕꯨꯠ ꯑꯅ ꯀꯧꯕꯗꯣ ꯅꯪꯁꯦ ꯑꯍꯥꯟꯕ ꯎꯕꯗꯗꯤ ꯌꯥꯝ ꯀꯤ ꯅꯝꯁꯨ ꯌꯥꯝ ꯅꯝꯊꯤ ꯑꯗꯨꯕꯨ ꯊꯃꯣꯏꯁꯤꯅꯗꯤ ꯅꯪꯕꯨꯗꯤ ꯈꯣꯏꯗꯥꯈ꯭ꯔꯦ ꯅꯪꯅ ꯃꯤꯒ ꯀꯤꯕꯗ ꯅꯇꯧꯗꯣ ꯌꯣꯡꯗꯧꯅ ꯐꯟꯒ ꯆꯣꯡꯕꯗꯣ ꯑꯗꯨꯝ ꯂꯩꯌꯣ ꯑꯗꯨꯃꯥꯏꯅ ꯑꯩꯗꯤ ꯅꯪꯅ ꯐꯟ ꯆꯣꯡꯗꯨꯅ ꯌꯣꯡꯗꯧꯅ ꯂꯩꯕꯗꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯕꯨꯡꯁꯤꯃ ꯑꯍꯦꯟꯕ ꯑꯃꯗꯗꯤ ꯑꯍꯦꯟꯕ ꯊꯦꯡꯅꯔꯕ ꯃꯇꯝꯁꯤꯗ ꯏꯕꯨꯡꯅ ꯀꯅꯥꯁꯨ ꯌꯦꯡꯗꯅ ꯃꯤꯃꯥꯟꯅꯗꯕꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯅꯤꯅꯦ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯂꯪꯊꯣꯛꯄꯤꯈ꯭ꯔꯕꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ ꯍꯥꯏꯅ ꯈꯜꯂꯤꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯅꯪꯒꯨꯝꯅ ꯃꯔꯣꯏꯕ ꯂꯩꯇꯦ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯗꯤ ꯅꯨꯄꯤꯕꯨ ꯊꯥꯛ ꯌꯥꯝꯅ ꯋꯥꯡꯅ ꯈꯜꯂꯤ ꯅꯨꯄꯤ ꯂꯩꯔꯝꯕꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯄꯣꯛꯄꯤꯔꯝꯗꯨꯅ ꯇꯥꯏꯕꯪꯄꯥꯜꯒꯤ ꯐꯖꯕꯁꯦ ꯎꯕ ꯐꯪꯖꯔꯤꯅꯤ ꯑꯗꯨꯒꯅꯦ ꯅꯪꯒꯁꯨ ꯊꯦꯡꯅꯍꯜꯂꯤꯕ ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ ꯇꯣꯟꯗ꯭ꯔꯥ ꯀꯅꯥ ꯍꯥꯏꯕ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯁꯃꯥꯖꯀꯤ ꯃꯤꯡꯁꯦꯜꯅꯤ ꯌꯣꯡꯅꯥꯎ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯇꯥꯗꯨꯅ ꯅꯣꯛꯆꯔꯤ ꯑꯁꯨꯝꯅ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯂꯪꯊꯣꯛꯄꯤꯔꯨꯕ ꯆꯅꯨꯕꯨ ꯅꯨꯄꯤꯕꯨ ꯌꯥꯝ ꯊꯥꯛ ꯋꯥꯡꯅ ꯈꯟꯕ ꯏꯃꯨꯡ ꯑꯃꯗ ꯋꯥꯏꯊꯣꯡꯉꯨꯕꯗꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯁꯥ ꯑꯣꯏꯔꯕꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯒꯤ ꯍꯦꯟꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯂꯩ ꯅꯨꯄꯤꯗꯤ ꯑꯇꯣꯟꯕꯅꯤ ꯀꯥꯟꯅꯗꯦ ꯈꯜꯂꯝꯕ ꯊꯥꯏꯕꯦꯝꯃꯁꯨ ꯋꯥꯈꯜ ꯇꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ